ꯃꯌꯥꯝꯕꯨ ꯊꯣꯏꯕꯤ ꯀꯩꯁꯥꯝꯅ ꯇꯔꯥꯝꯅ ꯑꯣꯛꯆꯕꯒ ꯂꯣꯏꯅꯅ ꯏꯀꯣꯛ ꯅꯣꯟꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯉꯁꯤꯁꯨ ꯃꯍꯧꯁꯥꯒꯨꯝ ꯃꯌꯥꯝꯒꯤꯗꯃꯛꯇ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯕ ꯋꯥꯔꯤ ꯃꯆꯥ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯋꯥꯔꯤ ꯑꯁꯤꯕꯨ ꯊꯥꯕꯤꯔꯛꯄꯅ ꯅꯤꯀꯥꯁ ꯇꯈꯦꯜ꯫ ꯍꯧꯖꯤꯛ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯋꯥꯔꯤ ꯑꯁꯤ ꯈꯨꯗꯣꯜ ꯇꯝꯖꯔꯤ, ꯃꯌꯥꯝ ꯄꯨꯟꯅ ꯇꯥꯃꯤꯟꯅꯔꯁꯤ꯫ ꯊꯃꯣꯏꯗ ꯑꯄꯥꯝꯕ ꯅꯨꯡꯁꯤꯕ ꯐꯥꯎꯔꯛꯄ ꯑꯁꯤꯕꯨ ꯀꯅꯥꯅ ꯊꯤꯡꯂꯨꯕ ꯉꯝꯒꯅꯤ? ꯉꯝꯂꯣꯏ ꯀꯅꯥ ꯑꯃꯠꯇꯅ ꯊꯤꯡꯂꯨꯕ ꯇꯥꯏꯕꯪ ꯈꯣꯡꯆꯠꯅꯤ꯫ ꯇꯥꯏꯕꯪ ꯃꯤꯑꯣꯏꯕꯒꯤ ꯏꯗ ꯌꯥꯎꯈ꯭ꯔꯕ ꯃꯒꯨꯜꯅꯤ ꯑꯄꯥꯝꯕ ꯅꯨꯡꯁꯤꯕꯗꯤ꯫ ꯂꯥꯏꯖ ꯃꯥꯅ ꯑꯗꯨꯛ ꯅꯨꯡꯁꯤꯖꯩ ꯊꯧꯕ ꯃꯥꯕꯨ ꯊꯃꯣꯏ ꯁꯦꯡꯅ, ꯑꯗꯨꯃꯛꯄꯨ ꯃꯥꯒꯤ ꯃꯃꯥ ꯀꯦꯇꯨꯀꯤꯅꯗꯤ ꯊꯧꯕꯕ ꯌꯥꯔꯣꯏ ꯍꯥꯏꯕꯁꯤ ꯂꯥꯏꯖ ꯃꯥꯅꯁꯨ ꯈꯪꯂꯤꯕꯅꯤ꯫ ꯃꯔꯝꯗꯤ ꯊꯧꯕ ꯍꯣꯏꯒꯤ ꯏꯃꯨꯡꯁꯤ ꯂꯥꯏꯔꯕ ꯏꯃꯨꯡ ꯑꯃꯈꯛꯅꯤ꯫ ꯃꯃꯥ ꯂꯨꯈ꯭ꯔꯥꯕꯤꯅꯤ ꯌꯣꯛꯄ ꯑꯃꯁꯨ ꯑꯣꯏꯔꯤꯕꯅꯤ꯫ ꯀꯦꯇꯨꯀꯤ ꯃꯥꯗꯤ ꯑꯁꯥꯎ ꯑꯔꯝ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯄꯥꯝꯖꯩ꯫ ꯂꯥꯏꯔꯕ ꯍꯥꯏꯕ ꯃꯤꯁꯤꯕꯨ ꯃꯥꯅ ꯀꯔꯤꯁꯨ ꯂꯩꯇꯅ ꯑꯗꯨꯃꯛ ꯈꯜꯂꯤ꯫ ꯀꯦꯇꯨꯀꯤꯒꯤ ꯃꯆꯥ ꯂꯥꯏꯖ ꯃꯊꯟꯇꯅꯤ, ꯑꯗꯨꯅ ꯂꯥꯏꯖꯅ ꯇꯧꯕ ꯊꯕꯛꯇ ꯑꯌꯦꯠ ꯑꯄꯟꯕ ꯀꯔꯤꯁꯨ ꯄꯤꯗꯦ꯫ ꯆꯥꯅꯤꯡꯕ ꯁꯦꯠꯅꯤꯡꯕ ꯀꯨꯁꯤ ꯇꯧꯍꯜꯂꯤ꯫ ꯃꯥꯒꯤ ꯅꯨꯄꯥꯁꯨ ꯑꯆꯧꯕ ꯀꯔꯕꯥꯔ ꯇꯧꯕ ꯃꯤꯅꯤ꯫ ꯂꯩꯀꯥꯏ ꯃꯤꯅ ꯏꯀꯥꯏ ꯈꯨꯝꯅꯕ ꯏꯃꯨꯡ ꯑꯃꯁꯨ ꯑꯣꯏꯔꯤꯕꯅꯤ꯫ ꯃꯗꯨꯅ ꯀꯦꯇꯨꯀꯤ ꯃꯍꯥꯛꯅꯁꯨ ꯃꯉꯛ ꯊꯦꯛꯀꯠꯆꯕꯅꯤ꯫ ꯑꯌꯨꯛꯅꯤ, ꯂꯥꯏꯖ ꯁꯪꯒꯣꯝ ꯑꯔꯣꯟꯕꯗꯨ ꯄꯨꯔꯛꯇꯨꯅ ꯁꯨꯃꯥꯡꯋꯥꯏ ꯁꯤꯠꯆꯤꯜꯂꯤꯕ ꯃꯄꯥ ꯆꯥꯎꯔꯦꯜꯗ ꯄꯤꯔꯔꯤ꯫ ꯄꯥꯕꯣꯡ, ꯁꯤ ꯁꯪꯒꯣꯝ꯫ ꯄꯤꯔꯛꯑꯣ ꯏꯄꯥꯗ꯫ ꯄꯥꯕꯣꯡ, ꯑꯩꯒꯤ ꯐꯤꯔꯣꯜ ꯈꯤꯇ ꯂꯩꯒꯦꯕ, ꯑꯗꯣ ꯁꯦꯜ ꯈꯤꯇ ꯄꯤꯌꯨ꯫ ꯅꯪꯒꯤ ꯃꯌꯥꯝ ꯑꯃ ꯂꯩꯕꯗꯥꯏꯅꯦ? ꯍꯣꯏ, ꯂꯩꯕꯗꯤ ꯂꯩꯕ, ꯑꯗꯣ ꯆꯠꯅꯗ꯭ꯔꯦꯕ, ꯑꯗꯨꯒꯤ ꯂꯩꯔꯨꯒꯦ ꯇꯧꯕꯅꯦꯕ, ꯑꯗꯣ ꯄꯤꯌꯨꯀꯣ꯫ ꯏꯆꯥ ꯊꯣꯏꯕꯤꯅ ꯍꯥꯏꯔꯒꯕꯨ ꯄꯤꯔ ꯂꯣꯏꯔꯦꯗꯅ꯫ ꯑꯗꯨꯅꯦꯕ, ꯄꯥꯕꯨꯡꯁꯦ ꯌꯥꯝ ꯅꯨꯡꯁꯤꯕꯣ꯫ ꯅꯃꯥꯗꯨꯕꯨ ꯑꯩ ꯉꯁꯥꯏꯗꯒꯤ ꯎꯗ꯭ꯔꯤꯅꯦ, ꯉꯁꯤꯒꯤ ꯎꯗ꯭ꯔꯤ, ꯀꯗꯥꯏꯗꯕꯨ ꯆꯠꯈꯤꯒꯦ? ꯌꯥꯍꯧꯔꯛꯄꯗꯒꯤ ꯊꯣꯛꯈꯤꯕꯅꯤ, ꯀꯥꯏ ꯆꯠꯂꯤꯅꯣ ꯈꯪꯗꯦ꯫ ꯃꯗꯨꯅꯕꯨ ꯆꯠꯇꯅꯗ ꯂꯩꯔꯕꯅꯤ꯫ ꯇꯥꯟꯖꯥꯗꯨꯗ ꯀꯦꯇꯨꯀꯤ ꯃꯆꯤꯟꯅ ꯄꯣꯔꯣꯛ ꯁꯣꯟꯗꯨꯅ ꯆꯪꯂꯛꯏ꯫ ꯂꯩꯀꯥꯏꯁꯤꯗ ꯑꯩꯈꯣꯏꯒꯨꯝꯅ ꯁꯦꯜ ꯄꯥꯏꯕ ꯀꯅꯥ ꯂꯩꯔꯤꯒꯦ? ꯂꯧꯔꯝꯗꯥꯏꯗꯅ ꯏꯈꯣꯡ ꯑꯁꯤ ꯀꯣꯟꯗꯅ ꯈꯥꯛꯏ, ꯑꯗꯨꯒ ꯍꯧꯖꯤꯛꯅ ꯑꯣꯟꯖꯤꯟꯗꯅ ꯉꯥꯡꯖꯕ ꯁꯥꯔꯤꯌꯦ꯫ ꯅꯋꯥ ꯂꯧꯗꯦꯍꯦ ꯅꯣꯏꯗꯤ ꯑꯩꯅ꯫ ꯃꯤꯒꯤ ꯃꯋꯥꯗꯨ ꯂꯧꯗ꯭ꯔꯕꯁꯨ ꯀꯣꯛ ꯂꯥꯛꯄ ꯀꯩꯗꯧꯒꯦ ꯅꯪꯕꯣ? ꯃꯣꯏ ꯄꯥꯕꯨꯡ ꯈꯠꯅꯕ ꯌꯥꯝ ꯍꯧꯕꯤꯔꯛꯀꯅꯨ ꯑꯩꯉꯣꯟꯗꯀꯣ꯫ ꯏꯁꯤ ꯀꯥꯗꯅ ꯂꯥꯛꯂꯤꯕꯅꯤ, ꯑꯔꯦꯝꯕꯗ ꯃꯣꯏ ꯄꯥꯕꯨꯡꯗ ꯇꯥꯏꯅꯔꯛꯀꯅꯤ꯫ ꯑꯩꯗꯤ ꯑꯁꯦꯡꯕꯗꯣ ꯑꯗꯨꯈꯛ ꯍꯥꯏꯖꯕꯅꯤ, ꯀꯔꯤꯅꯣ ꯃꯁꯤꯗ ꯅꯪꯅ ꯁꯥꯎꯔꯤꯕꯗꯨꯕꯣ? ꯅꯪꯅꯗꯤ ꯃꯤꯒꯤ ꯃꯋꯥꯗꯨ ꯂꯧꯗꯦ ꯍꯥꯏꯔꯦ, ꯑꯗꯨꯗ ꯑꯩꯁꯨ ꯃꯤꯒꯤ ꯃꯋꯥꯗꯨ ꯂꯧꯔꯨꯅꯨ ꯍꯥꯏꯕꯅꯤꯗ꯫ ꯁꯟꯗꯣꯛꯅ ꯌꯥꯝꯅ ꯇꯥꯛꯄ ꯍꯩꯕꯅꯤꯀꯣ, ꯑꯣꯖꯥꯅꯤꯀꯣ ꯌꯥꯝꯅ꯫ ꯑꯣꯖꯥ ꯀꯔꯤꯒꯤ ꯀꯔꯕꯥꯔ ꯋꯥꯂꯥ ꯑꯣꯏꯔꯤꯒꯦ? ꯑꯣꯖꯥ ꯑꯣꯏꯕ ꯌꯥꯗ꯭ꯔꯣ? ꯑꯗꯨꯕꯨ ꯀꯔꯤꯒꯤꯅꯣ ꯅꯪꯅ ꯗꯨꯛ ꯁꯥꯎꯔꯤꯗꯨꯕꯣ? ꯑꯣ, ꯃꯥꯒꯤ ꯊꯔꯣ ꯁꯪ ꯍꯥꯏꯕꯤꯗꯣ ꯁꯦꯟꯗꯣꯏ ꯄꯤꯔꯛꯎ ꯌꯥꯗ꯭ꯔꯤꯕ, ꯍꯌꯦꯡ ꯄꯤꯒꯦꯌꯦ꯫ ꯑꯗꯨꯗ ꯑꯩꯅ ꯊꯤꯅ ꯉꯥꯡꯕ, ꯑꯗꯨꯗ ꯃꯥꯅꯅꯦ ꯁꯦꯜ ꯄꯥꯏꯌꯦꯅ ꯉꯛꯆꯥꯎ ꯊꯤꯛꯏꯗꯣ ꯅꯣꯡꯃꯗꯤ ꯇꯦꯛꯄ ꯁꯣꯏꯔꯣꯏꯌꯦꯅꯦ꯫ ꯃꯗꯨꯒꯤ ꯅꯨꯄꯤꯗꯣ ꯃꯊꯪ ꯎꯅꯒ ꯃꯆꯤꯟꯗꯣ ꯀꯦꯇꯨꯀꯤ ꯑꯩꯉꯣꯟꯗ ꯈꯨꯝꯃꯛꯑꯗꯤꯅꯦ, ꯃꯆꯤꯟꯗꯣ ꯁ꯭ꯔꯦꯠ ꯂꯥꯎꯅ ꯁꯦꯒꯥꯏꯔꯒ ꯂꯥꯞꯅ ꯂꯪꯈꯤꯗꯧꯅꯤ꯫ ꯑꯩꯉꯣꯟꯗꯒ ꯍꯧꯖꯕ ꯁꯥꯔꯤ꯫ ꯑꯗꯣ ꯊꯣꯛꯄꯅꯤꯀꯣ ꯅꯪꯁꯤꯗꯤ꯫ ꯃꯤꯅ ꯍꯌꯦꯡ ꯄꯤꯒꯦ ꯍꯥꯏꯔꯤꯕꯗꯨꯗ ꯅꯪꯅ ꯏꯁꯧ ꯂꯥꯡꯂꯤꯕꯅꯤꯅꯦ, ꯄꯤꯔꯔꯣꯏ ꯍꯥꯏꯕꯁꯨ ꯅꯠꯇꯕꯗꯨꯗ꯫ ꯃꯣꯏꯅ ꯍꯥꯏꯔꯒ ꯌꯥꯔꯗ꯭ꯔꯣ? ꯊꯥ 3 ꯁꯨꯔꯕꯅꯤ ꯃꯥꯅ ꯄꯤꯗ꯭ꯔꯤꯁꯦ, ꯌꯥꯏ ꯈꯪꯗ꯭ꯔ ꯎꯁꯤꯠꯇ꯭ꯔꯤꯅꯦ꯫ ꯃꯤꯁꯨ ꯂꯩꯇꯕꯒꯤ ꯑꯣꯏꯔꯝꯅꯤꯅꯦ ꯅꯪꯕꯣ꯫ ꯃꯣꯏ ꯄꯥꯕꯨꯡꯅ ꯑꯗꯨꯛ ꯌꯥꯝꯅ ꯊꯔꯣ ꯁꯪꯒꯤ ꯃꯤꯆꯪ ꯆꯪꯉꯤꯗꯨꯕꯨ ꯊꯔꯣ ꯁꯪꯗꯨ ꯃꯣꯏ ꯄꯥꯕꯨꯡꯒ ꯊꯥꯏꯅ ꯀꯣꯏꯅꯔꯛꯄ꯭ꯔꯣ? ꯅꯨꯡꯁꯤ ꯃꯤꯠꯌꯦꯡꯅꯒ ꯌꯦꯡꯅꯔꯛꯈꯤꯕ꯭ꯔꯥ ꯍꯥꯏꯕ? ꯑꯩ ꯀꯦꯇꯨꯀꯤ, ꯅꯆꯤꯟ ꯅꯌꯥ ꯀꯦꯟꯒꯗꯧ ꯋꯥꯗꯣ ꯉꯥꯡꯒꯅꯨꯀꯣ꯫ ꯅꯪ ꯑꯍꯜ ꯊꯪꯁꯤꯗ ꯃꯤꯅ ꯇꯥꯔꯒ ꯀꯔꯤ ꯑꯣꯏꯅ ꯈꯟꯈꯤꯗꯧꯔꯤꯒꯦ? ꯃꯁꯤ ꯀꯤꯊꯨꯝ ꯄꯨꯕꯒꯤ ꯍꯧꯅꯕꯤꯗꯣ ꯑꯩꯅ ꯇꯧꯅꯨ ꯍꯥꯏꯕ ꯅꯠꯇ꯭ꯔꯣ? ꯌꯥꯔꯦꯕ, ꯇꯣꯛꯑꯣ, ꯁꯨꯝ ꯉꯥꯡꯅꯔꯒ ꯂꯩ ꯍꯥꯏꯕꯅꯤꯗ꯫ ꯁꯨꯃꯥꯡꯁꯤꯗ ꯈꯣꯟꯅꯁꯦ ꯀꯟꯅ ꯃꯤꯅ ꯇꯥꯔꯒ ꯈꯠꯅꯕ ꯑꯣꯏꯅ ꯅꯤꯡꯈ꯭ꯔꯅꯤ꯫ ꯑꯩꯈꯣꯏ ꯃꯥꯁꯨꯅꯤ, ꯃꯤꯅ ꯍꯌꯦꯡ ꯄꯤꯒꯦꯅ ꯐꯖꯅ ꯍꯥꯏꯕꯗꯨꯗ ꯑꯗꯨꯝ ꯉꯥꯡꯉꯦ ꯍꯥꯏꯕꯅꯤꯗ꯫ ꯍꯦ ꯑꯉꯥꯡ, ꯅꯪꯅ ꯀꯔꯤ ꯈꯪꯉꯤ? ꯏꯅꯦꯕꯣꯛ ꯁꯥꯔꯤꯕ꯭ꯔꯣ ꯅꯪꯅ? ꯀꯩꯅꯣ ꯑꯩꯉꯣꯟꯗ ꯃꯣꯟꯁꯤ ꯂꯩꯁꯤꯅ? ꯅꯈꯣꯏꯅ ꯄꯥꯅ ꯆꯥꯅ ꯃꯤꯒꯤ ꯑꯗꯨꯛ ꯌꯥꯝꯅ ꯎꯕꯤꯔꯤꯗꯣ ꯀꯔꯤꯒꯤꯅꯣ? ꯃꯈꯣꯏꯅ ꯑꯩꯈꯣꯏꯒꯤ ꯀꯩꯗꯧꯕꯤꯔꯛꯈ꯭ꯔꯒꯦꯕ? ꯌꯥꯔꯦ, ꯑꯩ ꯆꯪꯖꯈ꯭ꯔꯒꯦ꯫ ꯏꯃꯥꯒꯤ ꯁꯦꯜ ꯑꯁꯦ ꯄꯥꯅꯕ ꯉꯝꯖꯕ ꯅꯠꯇꯦ, ꯑꯑꯣꯟ ꯍꯦꯛ ꯆꯥꯔꯗꯅ꯫ ꯀꯦꯇꯨꯀꯤ ꯆꯪꯈ꯭ꯔꯤꯕꯤ ꯃꯆꯥꯗ ꯁꯥꯎꯅ ꯌꯦꯡꯗꯨꯅ, ꯍꯩ ꯏꯃꯥ ꯁꯥꯕꯤ, ꯅꯪ ꯃꯉꯥꯏꯔꯦꯀꯣ ꯉꯥꯡꯕ ꯁꯛꯄ ꯍꯩꯔꯤꯁꯦ꯫ ꯀꯔꯤꯅꯣ ꯃꯤ ꯃꯃꯥ ꯅꯪ? ꯃꯤ ꯈꯨꯗꯤꯡꯒꯤ ꯁꯨꯝ ꯈꯠꯅꯗꯣꯏ ꯇꯧꯔꯒ ꯂꯩꯔꯤꯕꯁꯤꯕꯣ? ꯇꯥꯅꯤꯡꯗꯦ, ꯑꯝꯇ ꯉꯥꯡꯕꯤꯔꯛꯀꯅꯣ ꯑꯩꯉꯣꯟꯗꯅꯦ, ꯑꯃꯠꯇ ꯉꯥꯡꯒꯅꯨ꯫ ꯅꯆꯥꯅꯨꯄꯤꯁꯨ ꯅꯪꯅ ꯀꯟꯈꯠꯇꯅ ꯑꯩꯉꯣꯟꯗ ꯃꯆꯤꯟ ꯈꯨꯝꯍꯜꯂꯕ ꯅꯠꯇ꯭ꯔꯣ? ꯇꯧꯔꯤꯁꯤ ꯌꯦꯡꯉꯨ, ꯃꯥꯒꯤ ꯊꯣꯛꯄ ꯑꯃ ꯉꯥꯡꯉꯝꯃꯒ ꯆꯪꯈ꯭ꯔꯦꯅꯦꯁꯦ꯫ ꯉꯥꯡꯕꯅ ꯃꯥꯅ ꯉꯥꯡꯉꯤ, ꯑꯗꯨꯒ ꯃꯉꯣꯟꯗ ꯉꯥꯡꯉꯛꯀꯅꯨ꯫ ꯀꯣꯛꯀ ꯉꯥꯎꯏꯗ ꯑꯩ꯫ ꯅꯨꯡꯊꯤꯜ ꯇꯥꯂꯛ ꯑꯗꯨꯗ ꯊꯧꯕ ꯑꯃꯗꯤ ꯂꯥꯏꯖ ꯋꯥꯔꯤ ꯀꯟꯅ ꯆꯤꯛꯊꯅꯔꯤ꯫ ꯊꯧꯕꯅ ꯃꯅꯥꯛꯇ ꯐꯝꯂꯤꯕꯤ ꯂꯥꯏꯖꯗ ꯌꯦꯡꯗꯨꯅ,
Laisa, ꯑꯩꯈꯣꯏꯅꯤꯒꯤ ꯅꯨꯡꯁꯤꯕꯁꯦ ꯄꯟꯊꯨꯡꯕ ꯌꯧꯈꯤꯗ꯭ꯔꯣ? ꯌꯧꯅꯤ, ꯀꯩꯒꯤ ꯌꯧꯔꯣꯏꯗꯣꯏꯅꯣ? ꯑꯁꯨꯛ ꯅꯨꯡꯁꯤꯅꯔꯤꯁꯤꯗꯤ. ꯑꯗꯨꯕꯨ ꯑꯃꯨꯛꯁꯨ ꯇꯝꯕ ꯉꯝꯗꯦ. ꯍꯥꯏꯗꯤ ꯃꯇꯝ ꯀꯧꯕꯤ ꯃꯥꯅ ꯁꯨꯝ ꯆꯠꯈꯤꯕꯅ ꯑꯑꯣꯟꯕ ꯍꯥꯏꯕꯗꯨꯁꯨ ꯀꯌꯥ ꯑꯃ ꯂꯥꯛꯏ. ꯑꯑꯣꯟꯕꯗꯨꯗ ꯅꯪꯁꯨ ꯌꯥꯎꯈ꯭ꯔꯕꯗꯤ ꯀꯔꯝꯅ ꯄꯟꯊꯨꯡ ꯌꯧꯅꯤ? ꯐꯅ ꯑꯑꯣꯟꯕ ꯀꯌꯥꯅ ꯂꯥꯛꯂꯕꯁꯨ ꯑꯩꯒꯤ ꯅꯨꯡꯁꯤꯕꯗꯤ ꯑꯑꯣꯟꯕꯈꯛ ꯂꯩꯔꯣꯏꯌꯦ ꯂꯥꯏꯖ. ꯑꯗꯨꯕꯨ ꯑꯩꯅ ꯍꯤꯡꯂꯤꯕ, ꯅꯪꯅ ꯍꯤꯡꯂꯤꯕ ꯄꯨꯟꯁꯤ ꯃꯍꯤꯡꯗꯤ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯈꯦꯠꯅꯩ. ꯑꯩꯅ ꯅꯪꯒꯨꯝꯅ ꯏꯅꯥꯛ ꯀꯩꯔꯥꯛ ꯈꯨꯟꯗꯨꯅ ꯁꯦꯜ ꯄꯥꯏꯕ ꯃꯤꯁꯛ ꯑꯃ ꯑꯣꯏꯔꯝꯂꯕꯗꯤ ꯑꯩꯒꯤ ꯋꯥꯈꯜꯁꯦ ꯅꯨꯡꯉꯥꯏꯖꯔꯝꯒꯗꯕꯅꯤ. ꯑꯔꯪ ꯑꯔꯥꯛꯇ ꯁꯦꯜ ꯊꯨꯝꯗ ꯉꯥꯎꯒꯗꯕ ꯅꯨꯄꯤꯁꯨ ꯑꯩꯗꯤ ꯅꯠꯇꯦ. ꯊꯃꯣꯏ ꯁꯦꯡꯅ ꯑꯩꯕꯨ ꯅꯨꯡꯁꯤꯕꯤꯕ ꯉꯝꯕ ꯃꯤꯗꯣ ꯑꯗꯨꯛ ꯄꯥꯝꯖꯕ ꯈꯛꯇꯅꯤ. ꯑꯩꯕꯨ ꯅꯣꯡꯃꯇ ꯁꯤꯃ ꯄꯤꯌꯨ, ꯁꯤꯃ ꯄꯥꯝꯃꯤ ꯍꯥꯏꯅ ꯍꯥꯏꯔꯝꯈꯤꯔꯣꯏꯗ. ꯑꯩꯅ ꯄꯥꯝꯕꯗꯤ ꯁꯦꯜ, ꯃꯃꯜ ꯌꯥꯝꯂꯕ ꯄꯣꯠ ꯑꯗꯣ ꯑꯝꯇ ꯅꯠꯇꯦ. ꯅꯪꯒꯤ ꯁꯦꯡꯂꯕ ꯊꯃꯣꯏꯗꯣ ꯑꯗꯨ ꯈꯛꯇꯅꯤ ꯑꯩꯅ ꯄꯥꯝꯖꯕꯗꯤ. ꯅꯪꯅ ꯑꯗꯨꯝ ꯍꯥꯏꯔꯕꯁꯨ ꯑꯩꯒꯤ ꯋꯥꯈꯜ ꯑꯁꯤꯅꯗꯤ ꯂꯩꯇꯥꯎ ꯍꯥꯏꯕꯈꯛ ꯌꯥꯗꯦ. ꯈꯪꯉꯦ ꯑꯩꯁꯨ ꯅꯪꯅ ꯈꯜꯂꯤꯕꯗꯣ. ꯍꯣꯏ, ꯑꯩꯒꯤ ꯏꯃꯥ ꯑꯁꯥꯎ ꯑꯔꯝ ꯑꯗꯨ ꯀꯥꯖꯩ. ꯃꯁꯤꯅ ꯅꯪꯅ ꯍꯦꯟꯅ ꯋꯥꯕꯅꯦꯁꯨ ꯑꯩ ꯈꯪꯉꯤ. ꯑꯗꯨꯕꯨ ꯂꯦꯞꯀꯗꯕ, ꯅꯨꯡꯁꯤꯒꯗꯕ ꯑꯩꯅꯗꯤ ꯂꯦꯞꯄꯤꯗꯅ, ꯅꯨꯡꯁꯤꯔꯤꯗꯅ. ꯀꯌꯥꯝ ꯀꯨꯏꯅ ꯅꯪꯅ ꯃꯈꯣꯏꯒꯤ ꯃꯃꯥꯡꯗ ꯂꯦꯞꯀꯅꯤ? ꯅꯥꯀꯣꯡ ꯑꯗꯨꯗ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯂꯥꯎꯕ ꯈꯣꯡꯗꯨꯅ ꯇꯧꯔꯛꯄ ꯃꯇꯝꯗ ꯇꯥꯗꯕ ꯀꯅꯥꯝꯇꯅ ꯉꯝꯃꯣꯏ. ꯇꯥꯅꯤꯡꯗꯕ, ꯄꯥꯝꯗꯕ ꯋꯥꯍꯩ ꯍꯥꯏꯔꯛꯂꯕꯗꯤ ꯀꯩꯗꯧꯕꯒꯤ ꯇꯥꯖꯔꯨꯅꯤ? ꯇꯥꯊꯧꯕ, ꯅꯪꯅ ꯑꯩꯒꯤꯗꯃꯛꯇ ꯂꯦꯞꯄꯨ. ꯏꯃꯥ ꯄꯥꯕꯨꯡꯒꯤꯗꯤ ꯑꯩꯅ ꯁꯤꯟꯖꯒꯦ. ꯂꯦꯞꯀꯅꯤ, ꯄꯨꯟꯁꯤꯁꯤꯒꯤꯁꯨ ꯂꯦꯞꯈꯤꯅꯤ. ꯈꯣꯡꯐꯝ ꯃꯆꯦꯠ ꯑꯃꯠꯇꯁꯨ ꯍꯣꯡꯗ ꯇꯤꯡꯈꯪ ꯇꯨꯝꯐꯝ ꯀꯌꯥꯅ ꯃꯐꯝ ꯑꯗꯨꯗ ꯂꯩꯔꯕꯁꯨ ꯂꯦꯞꯀꯅꯤꯌꯦ ꯅꯪꯒꯤꯗꯃꯛ. ꯇꯥꯊꯧꯕ, ꯑꯁꯨꯝꯅ ꯅꯨꯃꯤꯠ ꯑꯗꯨꯁꯨ ꯑꯗꯨꯃꯛ ꯍꯧꯈ꯭ꯔꯦ. ꯅꯨꯃꯤꯠ ꯅꯤꯅꯤꯒꯤ ꯃꯇꯨꯡꯗꯅꯤ ꯂꯥꯏꯖꯒ ꯊꯧꯕꯒꯗꯣ ꯀꯟꯅ ꯅꯥꯁꯤꯛ ꯃꯈꯣꯡ ꯑꯗꯨꯗ ꯎꯅꯔꯤ. ꯂꯥꯏꯖꯅ ꯊꯧꯕꯗ ꯁꯦꯜ ꯈꯔ ꯄꯤꯔꯛꯏ. ꯁꯤ ꯍꯌꯦꯡ ꯑꯩꯈꯣꯏ ꯃꯥꯗꯣ ꯁꯦꯜ ꯂꯧꯕ ꯂꯥꯛꯀꯗꯕ ꯑꯣꯏꯔꯝꯅꯤ. ꯁꯤꯗꯒꯤ ꯄꯤꯔꯣ, ꯂꯦꯝꯍꯧꯕꯗꯨꯅ ꯅꯪꯒꯤ ꯁꯤꯖꯤꯟꯅꯔꯣ. ꯌꯥꯔꯦꯗ ꯂꯥꯏꯖ, ꯑꯩ ꯂꯧꯔꯣꯏꯒꯦ. ꯁꯤ ꯂꯧꯁꯤꯜꯂꯣ ꯍꯥꯏꯔꯒ ꯁꯤ ꯑꯉꯥꯡ ꯁꯥꯔꯛꯀꯅꯨꯀꯣ. ꯐꯔꯦ, ꯍꯟꯗꯛꯀꯤꯗꯤ ꯑꯩ ꯂꯧꯔꯒꯦ. ꯑꯗꯨꯒ ꯃꯇꯨꯡꯗꯗꯤ ꯑꯁꯨꯝꯅ ꯄꯤꯔꯛꯀꯅꯨꯀꯣ. ꯁꯦꯟꯗꯣꯏꯒꯤꯗꯤ ꯏꯃꯥꯒ ꯑꯩꯒꯅ ꯉꯝꯅꯕ ꯑꯗꯨꯝ ꯀꯟꯅ ꯍꯣꯠꯅꯔꯤ. ꯍꯣꯏ ꯕꯥ, ꯁꯤ ꯂꯧꯁꯤꯜꯂꯣꯀꯣ. ꯏꯃꯥꯒ ꯅꯪꯒ ꯁꯨꯕꯒꯤꯗꯨꯅ ꯊꯝꯖꯤꯜꯂꯣ. ꯁꯦꯟꯗꯣꯏꯒꯤꯗꯤ ꯑꯩꯅ ꯑꯗꯨꯝ ꯄꯤꯅꯤ. ꯈꯪꯉꯦꯗꯅ ꯅꯨꯡꯁꯤꯕ. ꯑꯁꯤ ꯍꯥꯏꯔꯒ ꯅꯨꯄꯥꯗꯨꯒꯤ ꯈꯖꯥꯏꯗꯨꯗ ꯅꯨꯡꯁꯤꯅ ꯁꯤꯛꯏ. ꯃꯈꯣꯏ ꯑꯅꯤꯅ ꯇꯧꯅꯔꯤꯕꯗꯨ ꯂꯥꯞꯇꯛꯅ ꯀꯦꯇꯨꯀꯤ ꯃꯥꯅꯁꯨ ꯌꯦꯡꯂꯤꯕꯅꯤ ꯂꯣꯟꯅ. ꯂꯥꯏꯖ ꯃꯥꯅ ꯅꯨꯡꯊꯤꯜ ꯈꯨꯗꯤꯡꯒꯤ ꯉꯥꯏꯍꯥꯛ ꯉꯥꯏꯍꯥꯛ ꯃꯥꯡꯂꯤꯕꯁꯤ ꯐꯅ ꯀꯨꯏꯔꯛꯂꯤ. ꯑꯗꯨꯅ ꯀꯦꯇꯨꯀꯤꯅ ꯆꯤꯡꯅꯔꯤꯕꯗꯨꯅ ꯂꯥꯏꯖꯒꯤ ꯇꯨꯡ ꯏꯟꯅꯗꯨꯅ ꯂꯥꯛꯂꯤꯕꯅꯤ. ꯀꯦꯇꯨꯀꯤꯗꯨ ꯃꯊꯕꯥꯛ ꯐꯨꯗꯨꯅ ꯍꯔꯦ ꯀꯌꯥꯗ ꯉꯝꯂꯤꯕ ꯑꯉꯥꯡꯅꯤ ꯌꯦꯡꯉꯨꯕ. ꯅꯨꯄꯥꯁꯤꯒꯤ ꯃꯥꯏꯗꯨꯗ ꯁꯤꯛꯇꯅ ꯇꯧꯔꯦꯕ. ꯏꯔꯥꯡ ꯑꯁꯤ ꯌꯦꯡꯉꯨꯀꯣ, ꯑꯩꯈꯣꯏꯅ ꯇꯧꯔꯛꯄꯗꯒꯤ ꯈꯔ ꯍꯦꯟꯖꯤꯜꯂꯤ ꯍꯥꯏꯕꯅꯤꯗ. ꯍꯩꯃꯩꯃ, ꯅꯨꯄꯥꯁꯤꯅꯁꯨ ꯑꯃꯨꯛꯀ ꯁꯤꯛꯈ꯭ꯔꯦꯅꯦ. ꯂꯝꯕꯤꯁꯤꯗꯤ ꯏꯔꯥꯡꯒ ꯇꯧꯅꯗꯅ ꯈꯪꯅꯤꯡꯉꯁꯤꯗꯤ. ꯃꯥ ꯅꯍꯥꯟꯈꯩ ꯃꯥꯗꯤ ꯅꯨꯡꯊꯤꯜ ꯈꯨꯗꯤꯡ ꯐꯠ ꯐꯠ ꯃꯥꯡꯂꯤꯕꯁꯤꯗꯤ ꯃꯔꯝ ꯂꯩꯔꯝꯃꯦꯗꯅ. ꯀꯨꯏꯅꯒ ꯂꯩꯔꯗꯤ ꯃꯤꯠꯁꯦ ꯀꯣꯠꯊꯣꯛꯅꯤꯡꯕ ꯑꯃ ꯌꯥꯎꯔꯛꯏ. ꯌꯨꯝꯗ ꯑꯣꯏꯅ ꯂꯥꯟ ꯇꯧꯔꯒꯦ, ꯆꯠꯂꯒꯦꯗ. ꯌꯦꯡꯍꯩꯕ ꯊꯕꯛ ꯅꯠꯇꯦꯕ. ꯀꯦꯇꯨꯀꯤ ꯁꯥꯎꯅ ꯃꯪꯒꯣꯜ ꯑꯗꯨꯗ ꯆꯠꯄꯤ ꯁꯥꯟꯅꯔꯗꯨꯅ ꯂꯩ. ꯍꯜꯂꯛꯇꯦꯅꯦ ꯃꯁꯦ. ꯈꯪꯅꯤꯡꯀꯣ ꯃꯁꯤ ꯑꯉꯥꯡꯁꯤ ꯃꯁꯤ. ꯉꯁꯤꯗꯤ ꯏꯔꯥꯡ ꯇꯧꯕꯤꯕ ꯅꯨꯡꯉꯥꯏꯔꯤꯕ. ꯌꯨꯝꯁꯤꯗꯅ ꯂꯥꯟꯖꯗꯕꯤ ꯏꯪ ꯇꯞꯄꯤꯅ ꯃꯔꯣꯜ ꯑꯃ ꯁꯥꯔꯤꯕ. ꯑꯗꯨꯒ ꯊꯣꯡꯒꯥꯜ ꯑꯁꯤ ꯂꯥꯟꯊꯣꯛꯄꯗꯒꯤꯗꯤ ꯏꯪ ꯇꯞꯄꯤꯒꯤ ꯁꯛꯂꯣꯠ ꯁ꯭ꯋꯥꯏ ꯃꯥꯡꯈꯤꯗꯨꯅ ꯏꯔꯥꯡ ꯍꯩꯕꯤ ꯑꯣꯜꯂꯤꯕ. ꯂꯥꯛꯇꯤ ꯂꯥꯛꯑꯦꯗꯅ ꯃꯪꯒꯣꯜ ꯑꯁꯤꯗ ꯈꯣꯡ ꯑꯁꯤ ꯍꯦꯛ ꯊꯥꯡꯖꯤꯜꯂꯛꯄꯒ ꯂꯋꯥꯏ ꯂꯨꯇꯣꯟ ꯑꯁꯤꯗ ꯂꯥꯛꯀꯦꯕ. ꯀꯩꯗꯧꯔꯒꯦ ꯏꯃꯥ? ꯃꯪꯒꯣꯜꯁꯦ ꯂꯩꯔꯝꯃꯤꯁꯤꯅ ꯀꯅꯥ ꯉꯥꯏꯔꯤꯅꯣ ꯏꯃꯥꯕꯣ? ꯑꯣ, ꯍꯨꯔꯥꯟꯕꯤ ꯑꯃ ꯐꯥꯒꯦꯅ ꯉꯥꯏꯔꯤꯕ. ꯏꯃꯥ ꯑꯣꯏꯔꯣꯏ, ꯆꯪꯉꯁꯤ ꯂꯥꯛꯑꯣ. ꯍꯨꯔꯥꯟꯕꯗꯤ ꯅꯨꯃꯤꯗꯥꯡꯗ ꯂꯥꯛꯀꯗꯕ. ꯑꯌꯨꯛ ꯅꯨꯡꯊꯤꯜꯁꯤꯗ ꯀꯅꯥꯒꯤ ꯍꯨꯔꯥꯟꯕꯅꯣ? ꯍꯧꯖꯤꯛꯇꯤ ꯍꯨꯔꯥꯟꯕꯤꯗꯣ ꯐꯥꯔꯦ. ꯀꯩ ꯍꯥꯏꯅꯤꯡꯉꯤꯕꯗꯨꯗꯤ? ꯅꯪꯁꯦ ꯍꯨꯔꯥꯟꯕꯤꯅꯤ ꯍꯥꯏꯅꯤꯡꯉꯤꯕ? ꯇꯥꯅꯤꯡꯗꯦꯀꯣ ꯌꯥꯝꯅ. ꯃꯥꯒꯤ ꯃꯊꯣꯡ ꯃꯔꯝ ꯈꯪꯗ ꯋꯥ ꯉꯥꯡꯕꯗꯣ ꯑꯃꯨꯛ ꯍꯧꯔꯕꯣ? ꯀꯔꯤ ꯃꯊꯣꯡ ꯃꯔꯝ ꯈꯪꯗꯕꯩꯗꯤ? ꯍꯥ? ꯕꯦꯝꯃ, ꯅꯪ ꯇꯧꯔꯤꯕꯗꯣ ꯏꯃꯤꯠ ꯑꯁꯤꯅ ꯎꯍꯧꯔꯕꯗꯣ. ꯏꯪ ꯇꯞꯄꯤ ꯁꯥꯕꯤ, ꯒ꯭ꯌꯥꯟ ꯇꯥꯕꯤ. ꯀꯔꯤ ꯎꯍꯧꯔꯤꯕ ꯏꯃꯥꯗꯤ? ꯅꯪꯅ ꯅꯍꯥꯟ ꯃꯈꯩ ꯅꯨꯡꯊꯤꯜꯗ ꯁ꯭ꯋꯥꯏ ꯍꯦꯛ ꯃꯥꯡꯉꯤꯕꯁꯤꯗꯤ ꯅꯨꯄꯥꯒꯤ ꯃꯥꯏꯗ ꯁꯤꯛꯄ ꯆꯠꯂꯤ ꯋꯥ ꯑꯣꯏꯔꯦ. ꯍꯥ? ꯂꯝꯕꯤꯅꯤꯒꯥꯁꯦ ꯈꯪꯗꯈꯩ ꯑꯩꯈꯣꯏꯗꯤꯅꯦ ꯎꯅꯔꯕꯅꯤ, ꯑꯣꯏꯅꯔꯕꯅꯤ ꯁꯥꯗꯅ ꯇꯧꯔꯤꯕꯅꯦꯕ. ꯕꯦꯝꯃ, ꯃꯤꯠꯁꯤ ꯅꯥꯏꯅꯦ. ꯈꯔꯁꯨ ꯏꯀꯥꯏꯕꯗꯣ ꯈꯪꯉꯨꯅꯦ. ꯃꯤꯅ ꯎꯔꯒ ꯀꯦꯇꯨꯀꯤꯒꯤ ꯃꯆꯥꯗꯤ ꯅꯨꯄꯥꯒꯤ ꯃꯥꯏꯗ ꯁꯤꯛꯍꯧꯕꯅꯤ. ꯐꯖꯕ ꯋꯥꯔꯁꯦ? ꯍꯥ? ꯍꯥꯏꯌꯨꯅꯦ, ꯐꯖꯕ ꯋꯥꯔꯥꯏꯕ? ꯑꯩꯈꯣꯏꯁꯨ ꯃꯤ ꯂꯩꯇ꯭ꯔꯦ ꯁꯥꯗꯅ ꯇꯧꯖꯔꯤꯕ. ꯑꯗꯨꯒ ꯏꯃꯥꯅ ꯍꯨꯔꯥꯜꯂꯅꯥꯗ ꯌꯦꯡꯉꯤꯕ ꯅꯠꯇ꯭ꯔꯣ? ꯑꯗꯨꯅꯗꯤ ꯆꯣꯞꯆ ꯇꯥꯕ. ꯑꯩꯈꯣꯏꯗꯤ ꯀꯅꯥ ꯂꯩꯇ꯭ꯔꯦꯅ ꯇꯧꯖꯕ. ꯏꯕꯦꯝꯃ, ꯎꯅꯔꯤꯕꯗꯣ ꯂꯝꯕꯤꯅꯤꯅꯦ. ꯍꯥ?
lambi satok sasin tongnariba nakhoi gi kena pham na te ne astaning jeba yare to asise haukhre yare tokpa yaroi gi kayobagi tok toriba atai lairi nupa du nang selfie du kari gi ha nang sel pai biro ha sel du tandrabani na sel gi magul khangdre ne nang kainoi ma mi gi mateng khra pangman sel khra pi bada akhoi mung se loina mut tak la dro khara su puksel zaw biu khaidoge is hai puksel zaw bi minung si khang bi ni ko nang mangai re puksel zaw ba minung si khang li ba si malem si da yare ai sang khra gi ima gi thok pangang hau hai matung manau mi ngon da sel pi da ma ba sel tan ma sat le khangu nak aduga nang gi nu pa di ima na thigani ina kaira khun ba sel pai ba ma hauzik ki nu pa do ma phi marol ka to sel pai bo ai ramoi khangi yak thuna tok na zaw ko tok saw lam hen janu he nang mathang gi na mit ni ketuki sendoi khom mathang sanglak pada ahan bi hoi da ta sumang na tu da lep tu na ahan bi ya hai ahan bi nasi ketuki la inya tare isi nanaw thok sara age isia mathak ta nge hek ta ka khat pi ra khu yare ka khat trabasu atai su khom ga daw mayam ama leiri thieng khrani amuk phamdura lei thok labadi seldo ina puthoro si sel budi puthok charak laban surabra yengbi suramani asumna sang nai na pithok labadi phaidana supi pining da ba khar leiri ge lawni tamak khangba nakan lagi thobana ima thabak chatlagi manam nambir ketuki thobada munna yengduna lei ahanbi masada manam nambiduna nangbo chakadi saraba natro hoi bazari phare phasana sa thauba masu thongal mai kai pangkhre ketuki nasai makai khalibani sinu pa sibu karang icha nupi ge unamadu padu hankreda aibu karang gi nu padu gi pyo du ga su chap mani sia si ketuki kai do birage kaisu tawde da ado hausi ki du bu ahanbia nangi na sa nu pa ma leye duro mani se thauba kobani isa se mamai mateng pangbada yamna wazaraban nasa sibu nupi ga koiramadro khangdi de isi aidi nomata su hangba tawde aduga isa na su mamai ngunda nongmata adugi wadu su sade hanbia aikhoi ki isa mathantan changdu hongdori dum dam tawdu iyan su sel thumatik chana leiba ina kaira khunba oigadaba hayengwai isa nupi na leibada nungai na daba laira su datnabadadi thazaroi isa gadi phare sel su pirabadina na se so muk satlu khige ko hoi si nanaw su leizaw kituki sel adu khoma loiraduna halaklami aduga masanupi gi kada sauna sanglaktuna wafam kaya ma hairani laiza nangna khangnari banu pado thauba kobra laiza masu mama na khangna hairaklabanina lotpa yaroi khanduna asengmada duma khumle hoi kobani ahani masadu natro hoi man nangbo adu nu pado kanana koyu haige atai kanana haiba natteda thamoi sin koyu hairakpa nungsiu hairakpa nungsiba kaidana nungsiba duna hayengwai nabuk thamba yadawri bro laira sudat na bandu pado natrabadi nupa amta leizadrabra nang lei masing thingam da kaya male adubu thamoi sin pambadi ma khaktani ta thoba khakta nungsiba sumatan sahitya yam haiko hai sahitya haibi ibema yam sahitya ro kainoi ma aigi laimina gadaba nupadi isana thizabani masidi mana ngangmagi kanapam leite hai nachindu khumakano aina ngangli busya nangi phananabani napunsido sada thakna sikhrage hairibro kana saroi thakloi hairigi ma imana ngangi duba leitradi kani sadawrige una du sage hairibro ha cha tamni kaino leiraktradi aduga ta thobu hoi phana lairirabasu subano makan masida aina sarai hiningai gi maram su leite ma subuno makan bagiro aikoi gi sel pudu ni hinglibado adudi mapana badu puki basel nang loina khangi ni ha nang mangai ba hai singli basi phana nang na haira basu aina thawbada thajagada banate laira sudat na bada leiraga nang kayam nungai dawrige ha hai wai sakni phini bi oina leibadu nang pambro pambrai ba tokpiroi ma imana ai luhongbada kari tapak trasu ai waroba leizaro kaimta su pamde adubu ta thobagadi kaina na basingbirakan kaina mai sakto nasa khangba ngamjaroi nangna dumna hairaga ai hekta yaradro nangna wana leibado ai khoi yengduna leiba ngamoi aduna ne nang nupa du tok no
ꯑꯩꯅ ꯍꯥꯏꯕꯁꯤꯗ ꯌꯥꯗ꯭ꯔꯗꯨꯅ ꯑꯩꯒꯤ ꯃꯌꯣꯛꯇ ꯂꯦꯞꯄꯕ ꯅꯪ ꯀꯌꯥ ꯅꯥꯇꯩ ꯆꯥꯔꯣꯏ ꯈꯪꯉꯨ ꯉꯁꯤ ꯍꯥꯏꯕ ꯅꯨꯃꯤꯠ ꯑꯁꯤꯗꯒꯤ ꯅꯪ ꯅꯨꯄꯥꯗꯨꯒꯤ ꯋꯥꯈꯜ ꯊꯥꯗꯣꯛꯀꯗꯕꯅꯤ ꯅꯨꯄꯥꯗꯨꯒ ꯑꯃꯨꯛ ꯍꯟꯅ ꯎꯅꯕꯁꯨ ꯌꯥꯔꯣꯏ ꯅꯪꯒꯤ ꯅꯨꯄꯥꯗꯤ ꯏꯃꯥꯅ ꯊꯤꯒꯅꯤ ꯋꯥꯍꯩ ꯑꯁꯤ ꯍꯥꯏꯔꯝꯗꯨꯅ ꯊꯣꯛꯈꯤ ꯃꯁꯥꯒꯤ ꯀꯥꯗꯒꯤ ꯂꯥꯏꯖ ꯃꯄꯨꯛꯅꯤꯡꯗ ꯈꯟꯖꯩ ꯀꯩꯅꯣꯅ ꯇꯧꯗꯣꯏꯁꯤꯕꯣ ꯐꯅ ꯍꯥꯏꯗꯨꯅꯁꯨ ꯇꯥꯊꯧꯕꯒꯗꯤ ꯑꯩ ꯀꯥꯏꯅꯕ ꯉꯝꯃꯣꯏ ꯂꯦꯞꯀꯅꯤ ꯏꯃꯥꯒꯤ ꯃꯌꯣꯛꯇꯁꯨ ꯃꯥꯒꯤꯗꯨ ꯑꯣꯏꯒꯅꯤ ꯑꯈꯥꯡ ꯀꯟꯕꯤꯁꯨ ꯍꯥꯏꯅꯤꯡꯕ ꯉꯥꯡꯁꯤꯅꯨ ꯇꯥꯔꯣꯏ ꯀꯅꯥꯝꯇꯒꯤ ꯆꯤꯔꯣꯜꯁꯨ ꯆꯠꯃꯤꯟꯅꯒꯦ ꯈꯟꯅ ꯊꯥꯡꯗꯣꯛꯈ꯭ꯔꯕ ꯈꯣꯡꯊꯥꯡꯅꯤ ꯍꯟꯗꯣꯛꯂꯔꯣꯏ ꯇꯤꯡꯈꯪ ꯀꯌꯥ ꯃꯁꯤꯡ ꯊꯤꯉꯝꯗ꯭ꯔꯕ ꯂꯤꯛꯂꯤ ꯀꯌꯥꯅ ꯂꯝꯕꯤꯗꯨꯗ ꯆꯥꯏꯊꯣꯛꯇꯨꯅ ꯊꯝꯂꯕꯁꯨ ꯆꯠꯂꯅꯤ ꯆꯩꯅꯥ ꯈꯪꯗ ꯃꯥꯒꯤꯗꯃꯛꯇ ꯑꯩꯒꯤ ꯅꯨꯡꯁꯤꯕꯗꯤ ꯂꯥꯏꯔꯕ ꯍꯥꯏꯕ ꯅꯪꯇꯅꯗꯤ ꯉꯝꯍꯜꯂꯔꯣꯏ ꯅꯨꯡꯁꯤꯕ ꯃꯥꯒꯤꯗꯃꯛ ꯊꯦꯡꯅꯔꯒꯦ ꯂꯦꯞꯂꯒꯦ ꯃꯥꯒꯤꯗꯃꯛ ꯈꯟꯈ꯭ꯔꯦ ꯅꯨꯄꯥ ꯃꯥꯒꯤꯗꯃꯛ ꯂꯦꯞꯀꯦ ꯍꯥꯏꯅ ꯇꯥꯔꯔꯣꯏ ꯅꯤꯡꯈ꯭ꯔꯦ ꯆꯤꯔꯣꯜ ꯋꯥꯍꯩꯁꯨ ꯀꯅꯥ ꯑꯃꯠꯇꯒꯤ ꯑꯣꯏꯒꯦ ꯅꯤꯡꯈ꯭ꯔꯦ ꯑꯈꯥꯡ ꯀꯟꯕꯤꯁꯨ ꯊꯃꯣꯏꯗꯁꯨ ꯈꯟꯈ꯭ꯔꯦ ꯂꯥꯏꯔꯕ ꯍꯥꯏꯕ ꯋꯥꯍꯩꯁꯤꯕꯨ ꯃꯥꯒꯤ ꯅꯨꯡꯁꯤꯕꯅ ꯃꯥꯏꯊꯤꯕ ꯄꯤꯒꯦ ꯍꯥꯏꯅ ꯋꯥꯔꯤ ꯑꯁꯤ ꯇꯥꯗꯨꯅ ꯌꯦꯡꯂꯁꯤ ꯀꯔꯤ ꯀꯝꯗꯧꯕ ꯍꯥꯏꯕꯗꯨ ꯂꯥꯏꯖ ꯃꯥꯒꯤ ꯅꯨꯡꯁꯤꯕꯅ ꯉꯝꯕ꯭ꯔꯥ ꯂꯥꯏꯔꯕꯕꯨ ꯌꯥꯅꯤꯡꯗꯕꯤ ꯃꯃꯥꯏꯕꯦꯝꯃ ꯀꯦꯇꯨꯀꯤꯅ ꯉꯝꯕ꯭ꯔꯥ ꯍꯥꯏꯕꯗꯨ ꯃꯃꯥ ꯃꯥꯒꯤ ꯃꯌꯣꯛꯇ ꯂꯦꯞꯂꯤꯕꯤ ꯂꯥꯏꯖꯕꯨ ꯀꯦꯇꯨꯀꯤꯅ ꯀꯩꯗꯧꯔꯛꯄ ꯃꯃꯥꯒꯤ ꯃꯌꯣꯛꯇꯅ ꯀꯌꯥꯝ ꯀꯨꯏꯅ ꯂꯥꯏꯖ ꯃꯥꯅ ꯅꯨꯡꯁꯤꯕꯒꯤꯗꯃꯛ ꯂꯦꯞꯄꯅꯣ ꯍꯥꯏꯕꯗꯨ ꯅꯨꯃꯤꯗꯥꯡꯒꯤ ꯆꯥꯛ ꯇꯣꯛꯂꯗꯨꯅ ꯇꯨꯝꯕ ꯆꯪꯂꯛꯏ ꯀꯦꯇꯨꯀꯤ ꯃꯥꯒꯤ ꯀꯥꯗ ꯃꯄꯨꯔꯣꯏꯕꯁꯨ ꯐꯃꯨꯡꯗ ꯐꯝꯗꯨꯅ ꯂꯩꯔꯝꯃꯤ ꯃꯄꯥ ꯏꯕꯨꯡꯉꯣ ꯆꯥꯎꯔꯦꯜꯅ ꯃꯃꯥ ꯅꯆꯥꯅꯨꯄꯤꯁꯤꯅ ꯆꯥꯛ ꯆꯥꯗ꯭ꯔꯤꯕꯁꯤ ꯀꯔꯤꯒꯤꯅꯣ ꯑꯣ ꯅꯨꯡꯁꯤꯕꯒꯤꯗꯃꯛ ꯑꯣꯏꯔꯝꯅꯤ ꯀꯔꯤꯅꯣꯅꯦ ꯅꯪꯅ ꯍꯥꯏꯔꯤꯕꯗꯨꯕꯣ ꯃꯥꯒꯤ ꯅꯨꯡꯁꯤꯅꯕ ꯅꯨꯄꯥꯗꯣ ꯑꯩꯅ ꯇꯣꯛꯅꯧ ꯍꯥꯏꯕ ꯑꯗꯨꯒꯤ ꯀꯔꯤꯒꯤ ꯅꯪꯗꯤ ꯃꯤꯒꯤ ꯅꯨꯡꯁꯤꯅꯕ ꯅꯨꯄꯥꯗꯤ ꯇꯣꯛꯅꯧ ꯍꯥꯏꯔꯤꯕ ꯕꯦꯝꯃ ꯅꯪꯁꯦ ꯊꯧꯗꯤꯌꯣꯈꯛ ꯂꯩꯇꯕ ꯖꯥꯠꯅꯤꯀꯣ ꯃꯇꯝ ꯄꯨꯝꯅꯃꯛ ꯃꯄꯥꯅ ꯑꯩꯉꯣꯟꯁꯤꯗ ꯊꯧ ꯂꯩꯇꯕ ꯑꯃꯒꯨꯝ ꯇꯪ ꯎꯔꯤꯕꯁꯤ ꯀꯔꯤꯒꯤꯅꯣ ꯑꯩꯅ ꯇꯧꯔꯤꯕꯁꯤ ꯅꯆꯥꯅꯨꯄꯤꯒꯤꯅꯤ ꯇꯨꯡꯒꯤ ꯌꯥꯏꯐꯅꯅꯕ ꯅꯆꯥꯅꯨꯄꯤꯅ ꯆꯥꯛ ꯆꯥꯗꯈꯩ ꯂꯩꯔꯤꯁꯤ ꯃꯥꯒꯤ ꯇꯨꯡꯒꯤ ꯄꯨꯟꯁꯤꯅꯅꯕ ꯑꯣꯏꯔꯦ ꯌꯥꯏꯐꯅꯕ ꯑꯣꯏꯔꯤꯕꯅꯤ ꯅꯣꯡ ꯅꯤꯅꯤ ꯆꯔꯥ ꯍꯦꯟꯕꯁꯤꯅ ꯇꯨꯡꯗ ꯌꯥꯝꯅ ꯐꯗꯧꯔꯤꯕ ꯍꯌꯦꯡꯋꯥꯏ ꯃꯄꯨꯟꯁꯤꯒꯤ ꯍꯦꯟꯒꯗꯕꯒꯤ ꯁꯔꯨꯛꯄꯨꯗꯤ ꯅꯪꯅ ꯉꯥꯡꯂꯤꯕꯗꯣ ꯑꯩ ꯂꯧꯁꯤꯟꯕ ꯉꯝꯗꯦ ꯅꯨꯄꯤ ꯅꯣꯏꯒꯤ ꯀꯣꯊꯗꯅ ꯂꯩꯕꯗꯣ ꯑꯩ ꯇꯥꯅꯤꯡꯗꯦ ꯍꯥꯏꯅꯤꯡꯕꯗꯣ ꯁꯠ ꯑꯗꯨꯃꯛ ꯍꯥꯏ ꯅꯪꯅ ꯅꯨꯄꯥꯗꯨꯕꯨ ꯌꯥꯅꯤꯡꯗ꯭ꯔꯤꯕꯗꯨꯕꯨ ꯅꯨꯄꯥꯗꯨꯕꯨ ꯑꯁꯣꯏꯕ ꯂꯩꯕ꯭ꯔꯣ ꯁꯣꯏꯕ ꯁꯣꯏꯗꯕꯒꯤ ꯋꯥ ꯅꯠꯇꯦ ꯅꯨꯄꯥꯗꯣ ꯂꯥꯏꯔꯕ ꯑꯣꯏꯕꯒꯤꯅꯤ ꯂꯥꯏꯔꯕ ꯑꯣꯏꯔꯒ ꯀꯩꯗꯧꯋꯤꯒꯦ ꯁꯨꯕ ꯅꯣꯝꯕꯕꯨ ꯈꯜꯂꯗꯤ ꯌꯥꯏ ꯀꯩ ꯑꯩꯒꯤ ꯊꯕꯛ ꯑꯁꯤꯗꯁꯨ ꯃꯥꯅ ꯃꯄꯨ ꯑꯣꯏꯍꯜꯂꯒ ꯅꯨꯡꯉꯥꯏꯅ ꯂꯩꯖꯁꯅꯤ ꯏꯆꯥ ꯑꯅꯤ ꯁꯨꯕꯅꯦꯁꯨ ꯅꯠꯇꯦ ꯑꯩꯈꯣꯏ ꯑꯅꯤꯒꯤꯗꯤ ꯂꯩꯔꯤꯕꯁꯤꯅ ꯂꯦꯝ ꯄꯥꯅ ꯍꯣꯠꯅꯔꯅꯤ ꯐꯅ ꯑꯣꯏꯗꯨꯅꯁꯨ ꯏꯆꯥ ꯅꯨꯄꯤꯗꯤ ꯈꯛ ꯂꯥꯏꯔꯕ ꯏꯃꯨꯡꯗ ꯌꯨꯝ ꯄꯥꯜꯍꯟꯒꯗꯕ ꯅꯠꯇꯦ ꯃꯈꯣꯏ ꯑꯅꯤ ꯈꯛꯇꯤ ꯍꯤꯡꯍꯧꯗꯕ ꯅꯠꯇꯦ ꯑꯩꯅ ꯇꯧꯔꯤꯕꯁꯤꯗꯤ ꯍꯌꯦꯡꯋꯥꯏ ꯆꯥꯔꯣꯟ ꯁꯨꯔꯣꯟ ꯐꯥꯎꯕ ꯂꯦꯝ ꯄꯥꯅ ꯅꯨꯡꯉꯥꯏꯅ ꯂꯩꯅꯅꯕ ꯅꯆꯥꯒꯤꯗꯤ ꯑꯩꯅ ꯊꯣꯛꯄ ꯁꯤꯟꯅꯤ ꯃꯄꯥ ꯌꯥꯎꯕꯤꯔꯛꯀꯅꯨ ꯁꯤꯜꯂꯨ ꯑꯗꯨꯒ ꯏꯆꯥꯅ ꯐꯠꯇ ꯅꯨꯡꯗ ꯊꯣꯛꯂꯛꯂꯕꯗꯤ ꯑꯩꯕꯨ ꯐꯠꯇꯦꯗꯤ ꯍꯥꯏꯒꯅꯨꯀꯣ ꯅꯪ ꯃꯃꯥ ꯑꯩꯅ ꯁꯤꯜꯂꯤꯕꯁꯦ ꯏꯆꯥꯒꯤ ꯇꯨꯡꯒꯤ ꯌꯥꯏꯐꯅꯅꯕꯒꯤꯗꯃꯛꯇꯅꯤ ꯃꯆꯥꯕꯨ ꯀꯅꯥꯅ ꯋꯥꯗ ꯂꯩꯍꯟꯅꯤꯡꯕ ꯃꯃꯥ ꯀꯅꯥ ꯂꯩꯒꯦꯅꯦ ꯑꯣ ꯇꯧꯔꯣ ꯐꯅꯤꯕꯨ ꯍꯥꯏꯔꯗꯤ ꯅꯪꯒꯤ ꯑꯄꯥꯝꯕꯗꯣ ꯅꯣꯡꯃ ꯅꯨꯡꯊꯤꯜ ꯑꯃꯗ ꯀꯦꯇꯨꯀꯤ ꯃꯆꯥꯅꯨꯄꯤꯕꯨ ꯀꯣꯏꯊꯤ ꯊꯤꯔꯤ ꯂꯩꯇꯦꯕ ꯃꯁꯤ ꯑꯉꯥꯡꯁꯦ ꯑꯃꯥꯡꯁꯪꯗ ꯂꯩꯕ꯭ꯔꯥ ꯌꯦꯡꯉꯤ ꯑꯗꯨꯁꯨ ꯂꯩꯇꯦ ꯏꯃꯨꯡꯗ ꯌꯦꯡꯉꯤ ꯑꯗꯨꯁꯨ ꯂꯩꯇꯦꯕ ꯅꯍꯥꯟꯈꯩꯗꯤ ꯌꯨꯝꯗꯒꯤ ꯃꯄꯥꯜ ꯊꯣꯛꯇꯦ ꯈꯟꯗꯅ ꯑꯩꯁꯨ ꯂꯩꯊꯣꯛꯂꯨꯔꯦꯕ ꯃꯁꯤ ꯁꯣꯏꯗꯅ ꯃꯥꯒꯤ ꯂꯥꯏꯔ ꯁꯨꯗꯠꯅꯕ ꯊꯧꯕ ꯍꯥꯏꯕꯗꯨ ꯎꯅꯕ ꯆꯠꯂꯝꯃꯅꯦꯕ ꯑꯌꯨꯛꯇꯗꯤ ꯊꯤꯔꯨꯈꯤꯒꯦꯗ ꯑꯩ ꯊꯤꯔꯛꯂꯦ ꯃꯆꯥꯅꯨꯄꯤꯕꯨ ꯑꯁꯨꯝ ꯊꯤꯔꯛꯄꯅ ꯅꯥꯁꯤꯛ ꯃꯈꯣꯡ ꯑꯗꯨꯗ ꯃꯆꯥꯅꯨꯄꯤꯒ ꯊꯧꯕꯒ ꯂꯩꯔꯤꯕꯗꯨ ꯀꯦꯇꯨꯀꯤ ꯃꯥꯅꯁꯨ ꯎꯔꯔꯤ ꯆꯪꯁꯤꯟꯗꯨꯅ ꯃꯆꯥꯒꯤ ꯃꯃꯥꯏꯗ ꯈꯨꯄꯥꯛꯅ ꯊꯥꯖꯤꯜꯂꯤ ꯍꯥꯏꯕ ꯉꯥꯡꯕ ꯂꯧꯗꯕ ꯁꯥꯔꯗꯅ ꯍꯩ ꯅꯨꯄꯥ ꯅꯪꯁꯨ ꯉꯁꯤꯗꯒꯤ ꯏꯆꯥꯅꯨꯄꯤ ꯂꯥꯏꯁꯤꯒꯤ ꯋꯥꯈꯜ ꯊꯥꯗꯣꯛꯀꯗꯕꯅꯤ ꯉꯁꯤꯗꯒꯤ ꯅꯈꯣꯏꯅꯤ ꯑꯃꯨꯛ ꯍꯟꯅ ꯎꯅꯕ ꯌꯥꯔꯣꯏ ꯆꯠꯂꯨ ꯅꯪꯁꯨ ꯍꯩ ꯍꯥꯏꯕ ꯉꯥꯡꯕ ꯂꯧꯗꯕꯤ ꯂꯝꯀꯦꯠꯄꯤ ꯆꯠꯁꯤꯜꯂꯣ ꯏꯃꯥ ꯅꯆꯥꯕꯨ ꯊꯝꯕꯤꯔꯝꯃꯨ ꯑꯩ ꯇꯥ ꯊꯧꯕ ꯍꯣꯏꯗ ꯂꯩꯔꯒꯦ ꯍꯩ ꯋꯥꯈꯜ ꯑꯁꯤ ꯈꯟꯗꯨꯅ ꯊꯣꯔꯛꯂꯕꯅꯤ ꯀꯔꯤ ꯅꯆꯤꯟꯗꯨꯗ ꯊꯥꯖꯤꯜꯂꯛꯎꯔ ꯅꯪ ꯊꯧꯕ ꯃꯥꯁꯨ ꯍꯥꯏꯖꯔꯛꯂꯦ ꯀꯦꯇꯨꯀꯤꯒꯤ ꯃꯐꯝꯗ ꯏꯃꯥ ꯂꯥꯏꯖꯕꯨ ꯊꯝꯕꯤꯔꯝꯃꯨ ꯑꯩ ꯂꯥꯏꯖꯕꯨ ꯀꯥꯎꯊꯣꯛꯄ ꯉꯝꯂꯣꯏ ꯑꯩ ꯂꯥꯏꯖ ꯌꯥꯝꯅ ꯅꯨꯡꯁꯤꯌꯦ ꯅꯄꯨꯟꯁꯤꯗꯣ ꯍꯥꯟꯅ ꯃꯇꯤꯛ ꯆꯥꯕ ꯃꯤ ꯑꯃ ꯑꯣꯏꯀꯣ ꯑꯩꯒꯤ ꯏꯆꯥꯅꯨꯄꯤꯗꯤ ꯏꯅꯥ ꯀꯩꯔꯥ ꯈꯨꯟꯕ ꯏꯃꯨꯡꯗ ꯅꯠꯇ꯭ꯔꯕꯗꯤ ꯍꯣꯡꯒꯗꯕ ꯂꯩꯇꯦ ꯏꯃꯥ ꯏꯅꯥ ꯀꯩꯔꯥ ꯈꯨꯜꯂꯤꯕ ꯏꯃꯨꯡ ꯑꯗꯨꯗ ꯂꯥꯏꯖꯕꯨ ꯊꯤꯅ ꯇꯧꯕꯤꯔꯗꯨꯅ ꯏꯃꯥꯗ ꯁꯦꯜ ꯈꯔ ꯄꯤꯔꯛꯂꯕꯗꯤ ꯏꯃꯥ ꯀꯔꯤ ꯁ꯭ꯋꯥꯏꯗ ꯂꯩꯕ ꯉꯝꯗꯧꯔꯤꯕ꯭ꯔꯥ ꯀꯦꯇꯨꯀꯤ ꯁꯥꯎꯅ ꯊꯧꯕꯒꯤ ꯃꯥꯏꯗꯨꯗ ꯈꯨꯄꯥꯛꯅ ꯊꯥꯖꯤꯜꯂꯤ ꯆꯥꯎꯈꯠꯇꯕꯁꯤꯗꯤ ꯂꯥꯏꯔꯕ ꯅꯣꯏꯅ ꯏꯅꯥ ꯀꯩꯔꯥ ꯈꯨꯟꯕ ꯅꯨꯄꯤ ꯑꯁꯨꯛ ꯄꯥꯝꯂꯤꯕꯁꯦ ꯀꯔꯤꯒꯤꯅꯣ ꯅꯁꯥꯒꯤ ꯄꯨꯟꯁꯤ ꯃꯍꯤꯡ ꯌꯦꯡꯗꯅ ꯑꯆꯥꯎ ꯑꯔꯨꯝ ꯑꯗꯨꯛ ꯌꯥꯝꯅ ꯄꯥꯝꯂꯕꯗꯤ ꯑꯋꯥꯕ ꯅꯪꯅꯤꯁꯦ ꯅꯁꯥꯅ ꯈꯪꯉꯨ ꯅꯪ ꯏꯆꯥꯕꯨ ꯅꯨꯡꯁꯤꯕ ꯁꯥꯗꯨꯅ ꯑꯩꯈꯣꯏꯒꯤ ꯂꯟ ꯊꯨꯝ ꯄꯨꯝꯅꯃꯛ
ꯅꯪꯅ ꯃꯄꯨ ꯑꯣꯏꯒꯦ ꯈꯜꯂꯤꯕꯗꯣ ꯀꯦꯇꯨꯀꯤ ꯑꯩꯅ ꯁꯤꯠ ꯅꯥꯟꯅ ꯎꯕ ꯐꯪꯏ ꯏꯃꯥ ꯑꯩꯒꯤ ꯅꯨꯡꯁꯤꯕꯒ ꯂꯟ ꯊꯨꯝꯒꯗꯤ ꯃꯔꯤ ꯂꯩꯅꯍꯟꯕꯤꯒꯅꯨ ꯏꯃꯥꯅ ꯂꯥꯏꯖ ꯂꯨꯍꯣꯡꯕꯗ ꯀꯔꯤꯃꯇ ꯎꯟꯕꯤꯔꯛꯇ꯭ꯔꯕꯁꯨ ꯅꯆꯥ ꯀꯔꯤꯝꯇ ꯍꯥꯏꯖꯔꯣꯏ ꯅꯪꯅ ꯐꯅ ꯍꯥꯏꯗꯨꯅꯁꯨ ꯑꯩꯅ ꯌꯥꯒꯗꯕ ꯂꯩꯇꯦ ꯈꯪꯉꯤꯗꯅ ꯍꯩ ꯂꯝꯀꯦꯠꯄꯤ ꯆꯠꯁꯤꯂꯥꯎ ꯆꯠꯁꯤꯂꯥꯎ ꯂꯥꯎꯗꯅ ꯃꯁꯤ ꯏꯃꯥ ꯑꯩ ꯊꯝꯕꯤꯔꯝꯃꯨ ꯑꯩ ꯂꯩꯍꯧꯒꯦꯕ ꯆꯠꯈ꯭ꯔꯤ ꯃꯆꯥꯒꯤ ꯋꯥꯍꯩꯕꯨ ꯇꯥꯗ ꯂꯥꯏꯖꯕꯨ ꯁꯤꯡꯗꯨꯅ ꯎꯄꯥꯏ ꯂꯩꯇ ꯊꯧꯕ ꯂꯥꯏꯖꯕꯨ ꯌꯦꯡꯗꯨꯅ ꯂꯩꯍꯧꯏ ꯂꯥꯏꯖ ꯅꯪ ꯑꯩꯕꯨ ꯋꯥꯔꯧꯒꯅꯨꯀꯣ ꯑꯩ ꯅꯪꯕꯨ ꯃꯨꯜꯍꯧꯕ ꯉꯝꯗ꯭ꯔꯤ ꯂꯥꯏꯔꯕ ꯑꯩꯈꯣꯏꯗꯤ ꯅꯨꯡꯁꯤꯕ ꯈꯪꯕ ꯌꯥꯗꯕ ꯃꯥꯜꯂꯤ ꯇꯣꯟꯗ꯭ꯔꯥ ꯂꯥꯏꯔꯕ ꯑꯩꯈꯣꯏꯁꯦ ꯅꯨꯡꯁꯤꯕꯁꯨ ꯂꯥꯏꯔꯕ ꯃꯍꯥꯛꯅ ꯀꯥꯏꯅꯕ ꯍꯥꯏꯕꯗꯨ ꯑꯣꯏꯍꯟꯗꯧꯔꯤ ꯑꯩ ꯅꯪꯒꯤ ꯂꯟ ꯊꯨꯝ ꯌꯦꯡꯗꯨꯅ ꯅꯨꯡꯁꯤꯈꯤꯕꯗꯤ ꯅꯠꯇꯦꯀꯣ ꯂꯥꯏꯖ ꯊꯃꯣꯏꯗ ꯅꯨꯡꯁꯤꯕ ꯐꯥꯎꯈꯤꯕꯅ ꯑꯗꯨꯃꯛ ꯐꯣꯡꯗꯣꯛꯆꯈꯤꯕꯅꯤ ꯅꯪ ꯑꯩꯒꯤ ꯋꯥꯈꯜꯗꯤ ꯀꯥꯎꯈꯤꯅꯨꯀꯣ ꯃꯊꯪꯒꯤ ꯑꯌꯨꯛꯇ ꯀꯦꯇꯨꯀꯤ ꯊꯧꯕꯒꯤ ꯃꯌꯨꯝꯗ ꯂꯥꯛꯇꯨꯅ ꯑꯍꯟꯕꯤꯗ ꯋꯥꯐꯝ ꯀꯌꯥ ꯍꯥꯏꯔꯛꯏ ꯑꯍꯟꯕꯤ ꯊꯥꯛ ꯅꯦꯝꯕ ꯃꯤꯅ ꯀꯩꯗꯧꯅꯨꯡꯗ ꯊꯥ ꯂꯥꯝꯕ ꯐꯪꯗꯕꯅꯤ ꯅꯣꯏꯁꯨ ꯅꯣꯏꯒ ꯆꯥꯟꯅꯕ ꯅꯃꯧꯗꯣ ꯑꯗꯨꯃꯛ ꯊꯤꯖꯧ ꯑꯗꯨꯒ ꯑꯩꯒꯤ ꯏꯆꯥꯅꯨꯄꯤꯗꯤ ꯅꯣꯏꯗꯅꯦ ꯀꯩꯗꯧꯅꯨꯡꯗꯁꯨ ꯊꯥꯖꯔꯣꯏ ꯁꯥꯒꯠꯂꯤꯕ ꯋꯥꯈꯜꯗꯨꯅ ꯅꯁꯥ ꯄꯨꯝꯕꯗꯨ ꯅꯟꯗ꯭ꯔꯤꯉꯩ ꯅꯆꯥꯗ ꯈꯔ ꯍꯥꯏꯌꯨ ꯅꯣꯏꯁꯨ ꯈꯪꯂꯤꯕ ꯅꯠꯇ꯭ꯔꯣ ꯑꯩꯗꯤ ꯂꯥꯏꯔꯕ ꯃꯤꯁꯦ ꯀꯌꯥ ꯍꯩꯅꯗꯦ ꯍꯥꯏꯕꯁꯦ ꯅꯪꯉꯣꯟꯗꯁꯨ ꯅꯍꯥꯟꯗ ꯍꯥꯏꯔꯝꯃꯤꯕ ꯅꯠꯇ꯭ꯔꯥꯏꯕ ꯏꯆꯥꯗꯤ ꯏꯅꯥ ꯀꯩꯔꯥ ꯈꯨꯟꯕ ꯃꯤꯒꯤ ꯌꯨꯝꯗ ꯃꯧꯑꯣꯏꯔꯅꯤ ꯍꯥꯏꯗꯅ ꯍꯣꯏ ꯏꯆꯦ ꯑꯩ ꯏꯆꯥꯗ ꯐꯖꯅ ꯍꯥꯏꯔꯒꯦ ꯏꯟꯈꯠꯂꯛꯄ ꯉꯥꯛꯇ ꯑꯣꯏꯕꯗꯨꯗ ꯁꯨꯝ ꯅꯨꯡꯁꯤꯅꯖꯕ ꯑꯣꯏꯔꯝꯒꯅꯤ ꯑꯩ ꯍꯣꯔꯦꯟ ꯑꯃꯨꯛ ꯍꯟꯅ ꯏꯆꯥꯅꯨꯄꯤꯗꯅꯦ ꯅꯛꯁꯤꯜꯂꯛꯇꯅꯅꯕ ꯑꯩ ꯏꯆꯥꯅꯨꯄꯥꯗ ꯍꯥꯏꯖꯔꯒꯦ ꯍꯥꯏꯌꯨ ꯐꯖꯅ ꯍꯥꯏꯌꯨ ꯒ꯭ꯌꯥꯟ ꯇꯥꯍꯜꯂꯣ ꯅꯆꯥꯅꯨꯄꯥꯗꯣ ꯐꯔꯦ ꯑꯗꯨꯗꯤ ꯑꯩꯁꯨ ꯑꯃꯨꯛ ꯆꯠꯅꯕ ꯇꯧꯔꯒꯦ ꯍꯣꯏ ꯏꯆꯦ ꯉꯁꯥꯏꯗꯒꯤ ꯀꯦꯇꯨꯀꯤꯒ ꯑꯍꯟꯕꯤꯒ ꯁꯥꯟꯅꯔꯤꯕ ꯋꯥꯗꯨꯁꯨ ꯊꯣꯡꯖꯤꯟ ꯃꯔꯨꯝꯗꯒꯤ ꯊꯧꯕ ꯃꯥꯁꯨ ꯇꯥꯔꯤꯕꯅꯤ ꯀꯦꯇꯨꯀꯤ ꯆꯠꯈ꯭ꯔꯕꯗ ꯊꯣꯛꯂꯛꯏ ꯃꯥꯁꯨ ꯑꯍꯟꯕꯤ ꯃꯆꯥꯗ ꯑꯣꯟꯁꯤꯟꯗꯨꯅ ꯑꯆꯧꯕ ꯍꯥꯏꯔꯝꯂꯤꯕꯗꯣ ꯅꯪꯁꯨ ꯇꯥꯔꯕ ꯅꯠꯇ꯭ꯔꯥ ꯇꯥꯏ ꯃꯃꯥꯗꯨꯅ ꯍꯥꯏꯔꯝꯂꯤꯕꯗꯣ ꯅꯪꯅ ꯂꯥꯏꯖ ꯅꯨꯡꯁꯤꯔꯤꯕꯗꯣ ꯃꯈꯣꯏꯒꯤ ꯂꯟ ꯊꯨꯝꯗ ꯃꯤꯇꯥꯗꯨꯅ ꯅꯨꯡꯁꯤꯔꯤꯕꯅꯤ ꯁꯤꯅꯤ ꯃꯈꯣꯏꯒ ꯑꯩꯈꯣꯏꯒ ꯊꯥꯛ ꯌꯥꯝꯅ ꯈꯦꯠꯅꯩ ꯑꯗꯨꯅ ꯅꯪꯁꯨ ꯋꯥꯈꯜ ꯇꯥꯎ ꯅꯪ ꯉꯁꯤꯗꯒꯤ ꯂꯥꯏꯖꯒꯤ ꯋꯥꯈꯜ ꯊꯥꯗꯣꯛꯀꯗꯕꯅꯤ ꯏꯃꯥ ꯅꯆꯥꯕꯨ ꯋꯥꯔꯧꯕꯤꯅꯨ ꯑꯩ ꯂꯥꯏꯖꯒꯤ ꯋꯥꯈꯜꯗꯤ ꯀꯥꯎꯕ ꯉꯝꯂꯣꯏ ꯑꯗꯨꯒ ꯑꯩꯅ ꯏꯃꯥꯕꯨ ꯅꯨꯡꯁꯤꯕꯁꯨ ꯃꯈꯣꯏꯒꯤ ꯂꯟ ꯊꯨꯝ ꯌꯦꯡꯗꯨꯅ ꯅꯨꯡꯁꯤꯈꯤꯕ ꯅꯠꯇꯦ ꯃꯥꯕꯨ ꯊꯃꯣꯏ ꯁꯦꯡꯅ ꯅꯨꯡꯁꯤꯔꯨꯕꯒꯤ ꯄꯨꯟꯁꯤ ꯆꯨꯞꯄ ꯂꯩꯃꯤꯟꯅꯒꯦ ꯈꯟꯅ ꯅꯨꯡꯁꯤꯖꯈꯤꯕꯅꯤ ꯏꯃꯥꯁꯨ ꯈꯪꯉꯤꯅꯦ ꯏꯆꯥꯅ ꯈꯜꯂꯤꯕꯗꯣ ꯑꯗꯨꯕꯨ ꯃꯃꯥꯗꯨꯅ ꯉꯥꯡꯂꯤꯕ ꯋꯥꯗꯣ ꯅꯪꯕꯨ ꯇꯥꯕ ꯉꯝꯂꯤꯕ꯭ꯔꯣ ꯏꯃꯥ ꯑꯩ ꯐꯅ ꯑꯣꯏꯗꯨꯅꯁꯨ ꯂꯥꯏꯖꯕꯨꯗꯤ ꯀꯥꯎꯕ ꯉꯝꯂꯣꯏ ꯃꯥꯅ ꯑꯩꯕꯨꯁꯨ ꯌꯥꯝꯅ ꯅꯨꯡꯁꯤꯖꯕꯅꯤ ꯑꯩꯅ ꯍꯥꯏꯔꯤꯕꯁꯤꯗꯤ ꯌꯨꯝꯁꯤꯗ ꯂꯥꯏꯖꯕꯨ ꯌꯨꯝꯒꯤ ꯃꯧ ꯑꯣꯏꯅ ꯈꯛ ꯄꯨꯁꯤꯜꯂꯛꯄ ꯌꯥꯔꯣꯏ ꯅꯃꯥ ꯑꯩꯅ ꯍꯥꯏꯔꯤꯁꯤꯗ ꯂꯧꯗ꯭ꯔꯗꯨꯅ ꯄꯨꯁꯤꯜꯂꯛꯂꯕ ꯑꯩ ꯌꯨꯝꯁꯤ ꯊꯥꯗꯣꯛꯇꯨꯅ ꯆꯠꯈꯤꯅꯤ ꯋꯥꯍꯩ ꯑꯁꯤꯒ ꯂꯣꯏꯅꯅ ꯏꯃꯨꯡꯗ ꯆꯪꯈꯤꯔꯝꯃꯤ ꯊꯧꯕ ꯎꯄꯥꯏ ꯂꯩꯇ ꯆꯠꯈ꯭ꯔꯤꯕꯤ ꯃꯃꯥꯗ ꯌꯦꯡꯗꯨꯅ ꯂꯩꯖꯍꯧꯏ ꯃꯇꯝ ꯀꯧꯕꯤ ꯃꯥꯅ ꯆꯠꯈꯤꯕꯅ ꯅꯨꯃꯤꯠ 5ꯅꯤꯃꯨꯛꯇꯤ ꯍꯧꯈ꯭ꯔꯦ ꯇꯥꯟꯅꯈꯤꯗ꯭ꯔꯦ ꯑꯃꯅ ꯑꯃꯒꯤ ꯄꯥꯎꯁꯨ ꯂꯥꯏꯖ ꯃꯥꯁꯨ ꯃꯃꯥꯅ ꯀꯣꯏꯁꯦꯟ ꯁꯦꯟꯅꯗꯨꯅ ꯂꯩꯈ꯭ꯔꯦ ꯊꯧꯕ ꯃꯥꯁꯨ ꯊꯕꯛ ꯆꯠꯂꯨꯔꯒ ꯍꯜꯂꯛꯄꯒ ꯌꯨꯝ ꯑꯗꯨꯗ ꯑꯁꯨꯝ ꯇꯨꯝꯁꯤꯟꯗꯨꯅ ꯂꯩ ꯆꯥꯛ ꯐꯪꯉꯤ ꯅꯤꯡꯊꯤ ꯅꯨꯡꯉꯥꯏꯅ ꯆꯥꯗꯦ ꯋꯥꯕ꯭ꯔꯥ ꯇꯁꯦꯡꯅ ꯋꯥꯕ꯭ꯔꯥ ꯀꯥꯏꯅ ꯃꯩꯁꯥꯛ ꯄꯨꯕ ꯀꯔꯤꯒꯤ ꯑꯗꯨ ꯑꯣꯠꯂꯤꯕꯅꯣ ꯅꯨꯡꯁꯤꯕ ꯅꯍꯥꯛꯅ ꯑꯁꯨꯝꯅ ꯇꯧꯒꯗꯕ ꯑꯣꯏꯔꯕꯗꯤ ꯀꯔꯤꯒꯤ ꯃꯈꯣꯏ ꯑꯅꯤꯕꯨ ꯊꯦꯡꯅꯍꯟꯕꯅꯣ ꯋꯥꯔꯦ ꯍꯥꯏꯗꯨꯅꯁꯨ ꯀꯅꯥꯗ ꯋꯥꯀꯠꯆꯒꯅꯤ ꯆꯤꯡ ꯃꯌꯥꯗ ꯂꯩꯕ ꯆꯤꯡꯃꯤꯒꯤ ꯈꯨꯜ ꯑꯃꯗꯅꯤ ꯑꯌꯨꯛꯅꯤ ꯆꯣꯟꯗ꯭ꯔꯩ ꯁꯨꯃꯥꯡ ꯑꯗꯨꯗꯒꯤ ꯈꯔ ꯍꯧꯅ ꯀꯧꯏ ꯁꯤꯝꯔꯩ ꯀꯅꯥꯝ ꯂꯩꯇꯕ ꯑꯣꯏꯕ꯭ꯔꯥ ꯁꯥꯏꯗꯒꯤ ꯀꯧꯕꯁꯤ ꯇꯥꯗꯦꯅꯦ ꯁꯤꯝꯔꯩ ꯏꯃꯨꯡꯗꯒꯤ ꯃꯣꯡꯍꯥꯗ ꯊꯣꯛꯂꯛꯇꯨꯅ ꯆꯣꯟꯗ꯭ꯔꯩ ꯅꯪ ꯑꯣꯏꯕ꯭ꯔꯥ ꯀꯔꯤꯒꯤ ꯃꯄꯥꯟꯗ ꯑꯗꯨꯝ ꯂꯩꯕ꯭ꯔꯥ ꯆꯪꯉꯛꯈ꯭ꯔꯣ ꯅꯪ ꯉꯁꯥꯏꯗꯒꯤ ꯏꯃꯨꯡꯗ ꯂꯩꯔꯒ ꯑꯩꯅ ꯀꯧꯔꯒ ꯀꯔꯤꯒꯤ ꯈꯨꯝꯗꯕ꯭ꯔꯥ ꯇꯥꯗꯕꯒꯤ ꯈꯨꯝꯗꯝꯅꯦ ꯍꯧꯖꯤꯛꯇꯤ ꯊꯣꯛꯄꯤꯈ꯭ꯔꯦ ꯅꯈꯣꯏ ꯑꯍꯥꯎꯗꯤ ꯂꯩꯇꯕ꯭ꯔꯥ ꯂꯩꯇꯦ ꯄꯥꯝꯗ ꯆꯨꯖꯥꯛ ꯍꯦꯛꯄꯤꯕ ꯆꯠꯄꯤꯈ꯭ꯔꯦ ꯉꯁꯥꯏꯅ ꯆꯠꯈ꯭ꯔꯦ ꯑꯩꯈꯣꯏꯁꯨ ꯆꯠꯄꯤꯁꯦ ꯅꯪꯗꯤ ꯀꯔꯤ ꯇꯧꯕ ꯆꯠꯀꯦ ꯍꯥꯏꯕ꯭ꯔꯥ ꯈꯪꯗꯦ ꯆꯣꯟꯗ꯭ꯔꯩ ꯅꯪꯅ ꯈꯜꯂꯤꯕꯗꯣ ꯁꯤꯝꯔꯩ ꯑꯩꯅ ꯉꯁꯥꯏꯅ ꯈꯪꯕꯤꯈ꯭ꯔꯦ ꯈꯪꯕꯤꯔꯗꯤ ꯆꯠꯄꯤꯈ꯭ꯔꯁꯤ ꯆꯠꯄꯤꯁꯦ ꯉꯥꯏꯍꯥꯛ ꯂꯩꯔꯝꯃꯨ ꯏꯁꯤꯡ ꯂꯧꯕꯤꯈꯤꯒꯦ ꯆꯣꯟꯗ꯭ꯔꯩ ꯃꯥꯅ ꯁꯤꯝꯔꯩꯒꯤ ꯃꯕꯨꯡ ꯂꯨꯏꯈꯝꯕꯨ ꯌꯥꯝꯅ ꯅꯨꯡꯁꯤꯖꯔꯝꯃꯤ ꯐꯣꯡꯗꯣꯛꯇꯤ ꯅꯨꯄꯥ ꯃꯉꯣꯟꯗ ꯎꯠꯄꯅꯤ ꯃꯇꯧꯅꯗꯤ ꯑꯗꯨꯃꯛ ꯅꯨꯄꯥ ꯃꯥꯅ ꯈꯪꯁꯤꯟꯅꯗ ꯎꯁꯤꯟꯅꯗ ꯂꯩꯔꯛꯄꯅꯤ ꯑꯁꯨꯝ ꯂꯥꯛꯄꯅ ꯂꯨꯏꯈꯝꯅ ꯂꯩꯔꯤꯕ ꯃꯅꯥꯛ ꯑꯗꯨꯗ ꯌꯧꯔꯛꯂꯤ ꯂꯨꯏꯈꯝ ꯃꯈꯣꯏ ꯎꯕꯗ ꯀꯧꯔꯛꯏ ꯑꯋꯣ ꯅꯈꯣꯏꯗꯤ ꯀꯔꯤ ꯇꯧꯕ ꯂꯥꯛꯄ꯭ꯔꯥ ꯆꯥꯈ꯭ꯔꯕ ꯅꯨꯡꯁꯥ ꯃꯔꯛꯁꯤꯗ ꯈꯪꯗꯦ
ꯆꯣꯟꯗ꯭ꯔꯩꯅ ꯆꯠꯁꯤ ꯍꯥꯏꯕꯒꯤ ꯂꯥꯛꯄꯤꯕ ꯑꯣꯏꯕꯅꯤ ꯁꯦ ꯏꯁꯤꯡꯗꯤ ꯂꯧꯕꯤꯈ꯭ꯔꯣ ꯆꯣꯟꯗ꯭ꯔꯩ ꯅꯪ ꯉꯥꯏꯍꯥꯛ ꯂꯩꯔꯝꯃꯨꯀꯣ ꯑꯩꯈꯣꯏ ꯑꯍꯥꯎꯒ ꯑꯩꯗꯤ ꯑꯁꯤꯗ ꯆꯠꯄꯤꯒꯦ ꯁꯤꯝꯔꯩ ꯆꯠꯈ꯭ꯔꯕꯗ ꯆꯣꯟꯗ꯭ꯔꯩꯗꯨ ꯂꯨꯏꯈꯝꯒꯤ ꯃꯅꯥꯛꯇ ꯐꯝꯊꯗꯨꯅ ꯑꯩ ꯁꯥꯎꯕꯤꯕ ꯑꯣꯏꯕꯅꯤ ꯀꯔꯤꯅꯣ ꯆꯣꯟꯗ꯭ꯔꯩ ꯀꯔꯤꯒꯤ ꯁꯥꯎꯕ꯭ꯔꯥ ꯅꯪꯗꯤ ꯅꯪ ꯄꯥꯝꯅ ꯆꯠꯅꯤ ꯍꯥꯏꯔꯒ ꯀꯔꯤꯒꯤ ꯑꯩꯉꯣꯟꯗ ꯇꯥꯛꯇꯕ꯭ꯔꯥ ꯑꯩꯅ ꯄꯥꯝ ꯆꯠꯄ ꯍꯥꯏꯗ꯭ꯔꯒ ꯅꯪꯅ ꯗꯨꯛ ꯁꯥꯎꯕꯗꯤ ꯀꯔꯤꯒꯤꯔꯅꯦ ꯑꯩꯁꯤ ꯅꯪꯒꯤ ꯀꯅꯥꯔꯥ ꯅꯪꯕꯨꯗꯤ ꯑꯋꯣꯅꯤ ꯀꯩꯅꯣ ꯑꯩ ꯅꯪꯒꯤ ꯑꯋꯣ ꯅꯠꯇꯦ ꯅꯪꯒꯤ ꯑꯋꯣꯗꯤ ꯁꯤꯝꯔꯩ ꯈꯛꯇꯅꯤ ꯅꯪꯁꯨ ꯑꯋꯣꯒ ꯇꯤꯟꯅꯕ ꯑꯣꯏꯕꯗꯨꯗ ꯑꯗꯨꯛ ꯍꯥꯏꯕꯅꯦ ꯍꯥꯏꯕꯤꯈ꯭ꯔꯅꯨ ꯑꯩꯗꯤ ꯅꯪꯒꯤ ꯑꯋꯣ ꯅꯠꯇꯦ ꯀꯔꯤ ꯑꯣꯏꯕ꯭ꯔꯥ ꯑꯗꯨꯗꯤ ꯅꯪꯒꯤ ꯅꯨꯄꯤ ꯑꯣꯏꯕꯤꯈ꯭ꯔꯦ ꯆꯣꯟꯗ꯭ꯔꯩ ꯀꯔꯤꯒꯤꯅꯣ ꯅꯪꯅ ꯑꯗꯨꯒꯨꯝꯕ ꯋꯥ ꯉꯥꯡꯕꯗꯤ ꯑꯋꯣꯅ ꯇꯥꯔꯒ ꯂꯥꯟꯅ ꯈꯟꯕꯤꯈꯤꯅꯤ ꯈꯪꯕꯤꯈ꯭ꯔꯦ ꯃꯣꯏꯗꯤ ꯑꯩꯅ ꯅꯨꯡꯁꯤ ꯍꯥꯏꯕꯁꯦ ꯈꯪꯕꯤꯒꯗꯕ ꯅꯪ ꯈꯛꯇꯃꯛ ꯉꯥꯏꯔꯦ ꯈꯪꯕꯤꯗꯕ ꯑꯩꯗꯤ ꯅꯪꯕꯨ ꯑꯋꯣꯅꯦ ꯑꯗꯨꯃꯛ ꯈꯟꯕꯤꯒꯅꯤ ꯑꯍꯦꯟꯕ ꯀꯔꯤꯁꯨ ꯈꯟꯕ ꯉꯝꯗꯕꯅꯤ ꯅꯪ ꯅꯀꯣꯛ ꯊꯨꯒꯥꯏꯌꯣ ꯍꯥꯏꯕ꯭ꯔꯥ ꯑꯦ ꯀ꯭ꯔꯤꯔꯥ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯍꯥꯏꯕꯤꯈ꯭ꯔꯦ ꯑꯩ ꯑꯋꯣ ꯅꯠꯇꯦ ꯍꯥꯏꯅ ꯅꯪ ꯐꯝꯕꯤꯈ꯭ꯔꯣ ꯑꯩ ꯆꯨꯖꯥꯛꯁꯤꯡꯁꯦ ꯍꯦꯛꯄꯤꯒꯦ ꯁꯤꯝꯔꯩ ꯃꯥꯁꯨ ꯅꯨꯡꯁꯥꯅꯒ ꯁꯥꯕꯗꯨꯗ ꯃꯌꯨꯝꯗ ꯆꯠꯅꯤꯡꯕꯒꯤ ꯆꯣꯟꯗ꯭ꯔꯩ ꯍꯣꯏꯒꯤ ꯃꯅꯥꯛꯇ ꯂꯥꯛꯏ ꯁꯤꯝꯔꯩꯅ ꯆꯣꯟꯗ꯭ꯔꯩ ꯌꯨꯝꯗꯥꯟꯕꯤꯁꯦ ꯅꯨꯡꯁꯥ ꯌꯥꯝ ꯁꯥꯕꯤꯈ꯭ꯔꯦ ꯆꯠꯄꯤꯈ꯭ꯔꯁꯤ ꯑꯍꯥꯎ ꯆꯠꯄꯤꯈ꯭ꯔꯒꯦ ꯑꯩꯈꯣꯏ ꯑꯁꯣꯝꯅ ꯁꯤꯝꯔꯩꯒ ꯆꯣꯟꯗ꯭ꯔꯩꯒꯗꯨ ꯋꯥꯔꯤ ꯁꯥꯟꯅꯗꯨꯅ ꯃꯌꯨꯝꯗ ꯍꯜꯂꯛꯂꯝꯃꯤ ꯆꯣꯟꯗ꯭ꯔꯩꯅ ꯁꯤꯝꯔꯩ ꯑꯩꯗꯤ ꯅꯣꯏꯒꯤ ꯑꯍꯥꯎꯁꯦ ꯌꯥꯝ ꯁꯥꯎꯅꯤꯡꯕ ꯑꯣꯏꯕꯅꯤ ꯀꯔꯤꯒꯤ ꯁꯥꯎꯕ꯭ꯔꯥ ꯑꯍꯥꯎꯗꯗꯤ ꯃꯥꯅ ꯑꯩꯕꯨ ꯑꯣꯍꯣꯅꯦ ꯍꯥꯏꯅ ꯑꯗꯨꯝ ꯍꯥꯏꯕꯤꯕꯅꯤ ꯑꯩ ꯌꯥꯝ ꯄꯦꯟꯗꯕꯅꯤ ꯁꯤꯝꯔꯩ ꯅꯈꯣꯏ ꯑꯍꯥꯎꯁꯦ ꯌꯥꯝ ꯐꯠꯇꯕ ꯑꯣꯏꯕꯅꯤ ꯃꯤꯒꯤ ꯅꯨꯡꯁꯤꯕꯁꯨ ꯃꯥꯅ ꯈꯪꯕꯤꯗꯕꯅꯤ ꯑꯗꯨꯝ ꯍꯥꯏꯖꯕ ꯑꯣꯏꯔꯝꯅꯤ ꯋꯥꯈꯜ ꯍꯦꯟꯅ ꯈꯟꯗꯨꯅ ꯑꯍꯥꯎꯁꯨ ꯅꯪꯕꯨ ꯅꯨꯡꯁꯤꯔꯝꯅꯤ ꯃꯥꯅ ꯑꯩꯕꯨ ꯅꯨꯡꯁꯤꯔꯒꯕꯨ ꯑꯁꯨꯝ ꯑꯩꯕꯨ ꯋꯥꯍꯟꯕ ꯍꯧꯅꯕ꯭ꯔꯥ ꯑꯩ ꯊꯥꯖꯗ꯭ꯔꯤ ꯑꯩ ꯃꯥꯕꯨ ꯊꯥꯖꯗ꯭ꯔꯤ ꯁꯤꯝꯔꯩ ꯇꯥꯟꯖꯥ ꯑꯗꯨꯗ ꯀꯥꯐꯨꯡꯗꯨ ꯂꯦꯡꯖꯨꯝꯗ ꯌꯣꯝꯄꯥꯛ ꯑꯃ ꯊꯥꯡꯒꯠꯇꯨꯅ ꯂꯥꯛꯄꯗ ꯁꯤꯝꯔꯩ ꯍꯣꯏꯒ ꯊꯦꯡꯅꯔꯔꯤ ꯀꯥꯐꯨꯡꯅ ꯁꯤꯝꯔꯩ ꯀꯗꯥꯏꯗ ꯆꯠꯄꯤꯕ꯭ꯔꯥ ꯌꯨꯝꯗ ꯍꯟꯕꯤꯕꯅꯦ ꯄꯥꯝꯅ ꯆꯠꯂꯨꯕ ꯑꯕꯥ ꯀꯥꯐꯨꯡꯗꯤ ꯀꯗꯥꯏ ꯆꯠꯄꯤꯕ꯭ꯔꯥ ꯑꯩꯁꯨ ꯄꯥꯝꯅ ꯆꯠꯄꯤꯒꯦ ꯇꯧꯕꯅꯤ ꯐꯔꯦ ꯆꯠꯄꯤꯈ꯭ꯔꯣ ꯑꯩꯁꯨ ꯆꯠꯈ꯭ꯔꯒꯦ ꯀꯥꯐꯨꯡ ꯃꯥꯁꯨ ꯁꯤꯝꯔꯩꯕꯨ ꯅꯨꯡꯁꯤꯖꯕꯅꯤ ꯐꯣꯡꯗꯣꯛꯇ ꯂꯣꯟꯅ ꯇꯨꯝꯃꯤꯟ ꯁꯤꯝꯔꯩ ꯃꯥꯅ ꯈꯪꯅ ꯑꯗꯨꯃꯛ ꯂꯩꯕꯅꯤ ꯆꯣꯟꯗ꯭ꯔꯩ ꯃꯥꯗꯤ ꯀꯥꯐꯨꯡꯒꯤ ꯃꯤꯠꯌꯦꯡ ꯅꯥꯌꯦꯡꯗꯨꯗ ꯆꯤꯡꯅꯕꯗꯤ ꯑꯗꯨꯝ ꯄꯣꯛꯆꯕꯅꯤ ꯆꯣꯟꯗ꯭ꯔꯩꯅ ꯁꯤꯝꯔꯩ ꯑꯕꯥ ꯀꯣꯐꯨꯡꯅ ꯅꯪꯕꯨ ꯅꯨꯡꯁꯤꯖꯕ ꯃꯥꯟꯕꯅꯤ ꯊꯥꯅꯤꯡꯗꯕꯅꯤꯀꯣ ꯅꯪꯒꯤ ꯋꯥꯗꯣ ꯑꯕꯥ ꯀꯣꯐꯨꯡꯗꯤ ꯑꯕꯥꯅꯤ ꯅꯪꯅ ꯍꯦꯟꯅ ꯈꯟꯖꯤꯟꯕꯤꯕ ꯑꯣꯏꯕꯅꯤ ꯑꯁꯦꯡꯕꯅꯤ ꯁꯤꯝꯔꯩ ꯑꯕꯥ ꯀꯥꯐꯨꯡꯒꯤ ꯃꯤꯠꯌꯦꯡꯗꯣ ꯌꯥꯗꯦ ꯅꯪꯕꯨ ꯅꯨꯡꯁꯤꯕꯒꯤ ꯃꯤꯠꯌꯦꯡꯅ ꯌꯦꯡꯕ ꯑꯣꯏꯕꯅꯤ ꯑꯁ ꯇꯥꯅꯤꯡꯗꯦ ꯆꯠꯄꯤꯈ꯭ꯔꯁꯤ ꯃꯇꯝ ꯃꯥꯗꯤ ꯂꯦꯞꯄ ꯌꯥꯗꯕꯅ ꯆꯠꯂꯤ ꯑꯗꯨꯕꯨ ꯑꯁꯣꯝꯗꯅ ꯀꯦꯇꯨꯀꯤ ꯃꯥꯅ ꯂꯥꯏꯖꯕꯨ ꯂꯨꯍꯣꯡꯅꯕ ꯍꯥꯏꯅ ꯁꯤꯡꯅꯕ ꯍꯧꯈ꯭ꯔꯦ ꯂꯥꯏꯖ ꯁꯥꯎꯅ ꯑꯩꯒ ꯃꯣꯏꯒꯤ ꯂꯨꯍꯣꯡꯕ ꯑꯩꯒꯤꯁꯨ ꯅꯨꯡꯁꯤꯅꯖꯕ ꯅꯨꯄꯥ ꯂꯩꯖꯩ ꯍꯥꯏꯕ ꯏꯃꯥ ꯈꯪꯂꯤꯕ ꯅꯠꯇ꯭ꯔꯣ ꯍꯩ ꯑꯩꯈꯣꯏꯅ ꯁꯤꯜꯂꯤꯕꯁꯦ ꯅꯪꯒꯤ ꯐꯅꯅꯕꯅꯤ ꯅꯨꯄꯥꯗꯨꯒꯤ ꯏꯃꯨꯡꯗꯣ ꯃꯤꯅ ꯏꯖꯠ ꯁꯟꯃꯥꯟ ꯇꯧꯅꯈ꯭ꯔꯕ ꯁꯦꯜꯒꯥꯁꯦ ꯄꯥꯏꯈ꯭ꯔꯕꯖꯥꯠ ꯏꯃꯥ ꯀꯩꯒꯤꯅꯣ ꯏꯃꯥꯅ ꯑꯁꯨꯛ ꯌꯥꯝꯅ ꯂꯟ ꯊꯨꯝꯅ ꯆꯣꯞꯄꯤꯁꯤꯕꯣ ꯑꯩꯗꯤ ꯏꯅꯥ ꯀꯩꯔꯥ ꯈꯨꯟꯕ ꯁꯦꯜ ꯄꯥꯏꯕ ꯑꯩ ꯀꯂꯛꯇꯤ ꯑꯩꯒꯤ ꯑꯣꯏꯅꯤꯡꯕꯁꯨ ꯄꯣꯛꯇꯦ ꯑꯩꯅ ꯄꯥꯝꯕꯗꯤ ꯇꯥꯊꯧꯕ ꯈꯛꯇꯅꯤ ꯅꯃꯥ ꯑꯩꯅ ꯌꯥꯔꯔꯣꯏ ꯀꯣ ꯌꯥꯔꯔꯣꯏ ꯈꯪꯂꯕ ꯋꯥꯗꯨ ꯅꯪꯅ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯍꯥꯏꯔꯤꯕꯁꯤ ꯀꯔꯤꯒꯤꯅꯣ ꯊꯧꯕꯁꯨ ꯅꯨꯄꯥꯅꯤ ꯑꯩꯅ ꯁꯤꯜꯂꯤꯕ ꯂꯥꯛꯄꯗꯨꯁꯨ ꯅꯨꯄꯥꯅꯤ ꯑꯗꯨꯒ ꯂꯥꯛꯄꯗꯤ ꯁꯦꯜꯁꯨ ꯄꯥꯏꯔꯤꯕ ꯅꯪꯒꯤ ꯊꯧꯕꯗꯨꯅ ꯂꯥꯏꯅ ꯁꯨꯗꯠꯅꯕ ꯏꯅꯥ ꯀꯩꯔꯥ ꯈꯨꯟꯗꯕ ꯃꯥꯕꯨꯅꯤ ꯑꯩꯅ ꯄꯥꯝꯖꯔꯤꯕ ꯅꯨꯡꯁꯤꯖꯔꯤꯕꯁꯤ ꯅꯆꯥꯕꯨ ꯇꯥ ꯊꯧꯕꯗ ꯊꯥꯖꯕꯤꯌꯨ ꯋꯥ ꯌꯥꯝꯅ ꯉꯥꯡꯅꯔꯣꯏꯁꯤ ꯑꯩꯅ ꯍꯥꯏꯕꯁꯤꯗ ꯌꯥꯎ ꯅꯪ ꯑꯩꯒꯤ ꯃꯥꯌꯣꯛꯇ ꯌꯥꯝꯅ ꯂꯦꯞꯄꯛꯀꯅꯨꯀꯣ ꯂꯝ ꯌꯥꯝꯅ ꯍꯦꯟꯖꯅꯨꯍꯦ ꯅꯪ ꯂꯥꯏꯖ ꯊꯣꯛꯈ꯭ꯔꯤꯕ ꯃꯃꯥꯗ ꯄꯦꯟꯗꯅ ꯌꯦꯡꯖꯗꯨꯅ ꯏꯃꯥ ꯅꯁꯥꯒꯤ ꯑꯋꯥꯕꯁꯦ ꯈꯤꯇꯗꯤ ꯈꯪꯕꯤ ꯑꯩ ꯇꯥꯊꯣꯏꯕꯒ ꯀꯥꯏꯅꯕ ꯉꯝꯂꯣꯏ ꯃꯥꯅ ꯑꯩꯕꯨ ꯌꯥꯝ ꯅꯨꯡꯁꯤꯖꯕꯅꯤ ꯇꯥꯊꯧꯕ ꯅꯪ ꯑꯩ ꯂꯧꯕ ꯂꯥꯛꯑꯣ ꯑꯩ ꯋꯥꯔꯦ ꯅꯪ ꯉꯥꯏꯕꯗ ꯅꯪ ꯂꯥꯛꯑꯣꯕ ꯅꯪꯒꯤ ꯂꯥꯏꯖꯕꯨ ꯊꯦꯝꯂꯔꯣ ꯑꯍꯤꯡꯒꯤ ꯃꯇꯝ ꯑꯗꯨꯗ ꯊꯧꯕ ꯐꯃꯨꯡ ꯑꯗꯨꯗ ꯍꯤꯞꯇꯨꯅ ꯋꯥꯈꯜ ꯑꯃꯗ ꯇꯥꯎꯔꯤ ꯑꯩꯁꯤ ꯌꯥꯝꯅ ꯄꯥꯡꯗꯕ꯭ꯔꯥ ꯅꯨꯄꯥ ꯌꯥꯝ ꯊꯣꯛꯇ꯭ꯔꯕ꯭ꯔꯥ ꯅꯪꯒꯤ ꯑꯣꯏꯕꯗ ꯑꯩꯁꯦ ꯃꯇꯤꯛ ꯌꯥꯝ ꯆꯥꯗꯕ꯭ꯔꯥ ꯂꯥꯏꯖ ꯑꯩꯅ ꯅꯪꯕꯨ ꯀꯔꯝꯅ ꯀꯥꯎꯒꯗꯕꯅꯣ ꯅꯪ ꯑꯩꯕꯨ ꯋꯥꯔꯧꯕ꯭ꯔꯣ ꯅꯪꯕꯨ ꯂꯧꯕ ꯂꯥꯛꯇꯦ ꯍꯥꯏꯗꯨꯅ ꯅꯪꯒꯤ ꯃꯥꯏꯊꯣꯡꯗꯨꯁꯨ ꯎꯗꯕ ꯀꯨꯏꯔꯦ ꯅꯪꯕꯨ ꯀꯔꯝ ꯂꯦꯜꯂꯤꯕꯒꯦ ꯅꯪ ꯑꯩꯕꯨ ꯅꯤꯡꯁꯤꯡꯗ꯭ꯔꯕ꯭ꯔꯥ ꯇꯥꯔꯛꯏ ꯅꯥꯀꯣꯡ ꯑꯗꯨꯗ ꯃꯥꯒꯤ ꯊꯣꯡ ꯑꯗꯨ ꯊꯤꯜꯂꯛꯄ ꯀꯅꯥ ꯑꯣꯏꯔꯕꯖꯥꯠꯅꯣ ꯑꯍꯤꯡꯁꯤꯗ ꯊꯧꯕ ꯊꯣꯡ ꯑꯗꯨ ꯍꯥꯡꯗꯣꯛꯏ ꯆꯤꯟꯕꯥꯜꯗꯒꯤ ꯈꯪꯍꯧꯗ ꯋꯥꯍꯩ ꯑꯃꯁꯨ ꯅꯥꯟꯊꯣꯛꯈꯤ ꯂꯥꯏꯖ
Liza magi ta thaubabu konsinduna ta thauba nang yam pate nang ai nungsidraba nang ai ningsingdraba bana thauba simba adu kakhatke taubaga mamana mangonda munna yengduna leiramaduda wa haige tauramadu toktuna Liza bu inthori Liza yumda sanu ima hoina thilairabani chalo ai saloi thinik ma thisadu ai ni nangi dak leirage khata laklabani madu yaroi Liza chalo yumda sanu aina phajana haibasi nang yaw chalo ai thingi law nangna kirasu Liza thaubana samlakliba khut adu kanthoktuda chalo ai saloi kaigina ta thaubana ai bui thoklibasu aina ta thaubada kari lankrage ta thauba nang ai bui thokano ahan migi manakta amuk sangsinduna ima ai muna ma oina lausinbi ai ima gi sibaning thina tausage ima hoina yadabakta tausaroi asomdana masa lairamdabaduda ketuki tumliba mapuroiba mahongdoi mapa moi mapa hagolosi sadu pidu lairamdri thirusi hawgatlob selamani yare hayeng thinba laksarasani e kainu moi mapa na haisibo kari mapa no banangbo masa mangkhe daga selamani ni irai lai lete ma hayen nang natro mi gi sekla matai manaudubu nang na kayam kuina thugaiduna pona yokpa yadoribagi tungi yai phanaba silip tungi yai phanaba sinbi haibi moi mama na dum thiruru ai dine tumning megon dharaka thiruni kaidobagi limna thadok toriba ha lem lai thokadro nupa du chelamasu phaduna purakan ketuki yai gonabu singnabaga saraduna aisu mapa oibaduda adumak haibibagi wan o thirusu o thiruge chatki masabu thiba ketuki ahengaduda thauba mamagi makhongda tuduna lairiba Liza ki makudang paiduna chalasilo nangdi nikhoiga leiminagadaba nate ta thauba nakadumna haino se kosi ta thoba kaisi laisake ai nangi nang laige ba thauba Liza ki makhut adu thadokduna chatkrusa lairabai ki yumsida amukana laga lairabai khoidi nungsibai biyadi pasi khangdabdu wazabani do kaina ta thau nangna haibdu ai dongmuta nang lairare haidana aina laithokpa tawdi ai ina kaya khun sel pai ai pambi ai amta pambi imana yadrasu aina ni nangi lepisidi ai lepidana nangidaba phana leptuna su oiba yaroi Liza nangna yi nungsi waridi maming tagi aikhoi anina nungsi lambida sattunasu palefam leitaba haibdu oi aikhoi anigi marakta sauraba palamana khaduna laikre panna dubu aidi thukaiduna laidana sida nang naibu lausin bijisi kaigi nang ai nungsidrab nungsidi ai nangbu nungsidi nangsu aibu nungsibidraba nang naigidabak lepiragani khana ai nadakta ahingasida akibamta laitana lakibadiko nangbu nungsibagi aduga kaihino aibu nungsidi haraga namitagi nabi taribni mi taribasidi haraubagi nungaibagi nanga kainarani khanbada ayam harawi jaslo nangna kapsinaraga aina nangbu nungsigadaba nate chala nangna nungsidrabasu aini nangbu nungsi nang nupini ikaiba khara khangmutam ahing nongyaida nathana laklaga aibu nungsiba sabagi namada aromba licha chatlamadi kanana khangwa nu tongna ko miyoibani ta thawa asi hairaga khupaktuna thajinki nangmakna atumak hairaba nangbu nungsibagi daba nadakta laklaga aibu ikaiba khangdabi nichat chumdabi oina ura ta thawa nangadumna haiduba ai ware tasingna ai ware ta thawa nangadumna haiganu wahai asi haiduna thobagi makhongda tuduna kaptuna laikhirami Liza do thauba marol thoktraba murti amagum tumina lei jinbal thokna haidrabasu thamoidadi lolibani wahai kaya ai nangpudi nungsi Liza aina nangbu saiba ngakpudi inaktagi zatkidaba ngakpudi nangbu lada khandigi nang
ꯑꯩꯕꯨꯗꯤ ꯋꯥꯔꯧꯒꯅꯨꯀꯣ. ꯀꯦꯇꯨꯀꯤ ꯃꯥꯅ ꯁꯨꯝ ꯂꯥꯛꯄꯅ ꯊꯧꯕꯒꯤ ꯃꯌꯨꯝ ꯑꯗꯨ ꯌꯧꯔꯛꯂꯤ. ꯀꯦꯇꯨꯀꯤ ꯁꯨꯃꯥꯡ ꯑꯗꯨꯗ ꯃꯆꯥꯅ ꯑꯣꯏꯔꯝꯂꯤꯕ ꯐꯤꯕꯝ ꯑꯗꯨꯗ ꯆꯦꯟꯁꯤꯟꯗꯨꯅ ꯃꯆꯥꯅꯨꯄꯤꯕꯨ ꯍꯧꯒꯠꯄꯤ ꯑꯗꯨꯒ ꯁꯥꯎꯅ ꯊꯧꯕꯗ ꯈꯨꯄꯥꯛ ꯑꯗꯨꯅ ꯊꯥꯖꯤꯜꯂꯤ. ꯅꯪꯒꯨꯝꯕ ꯂꯥꯏꯔ ꯆꯨꯗꯠꯅꯕ ꯑꯃꯅ ꯑꯩꯒꯤ ꯏꯆꯥꯗ ꯑꯗꯨꯝꯅ ꯇꯧꯕ ꯅꯠꯇꯦꯛꯂꯣ. ꯑꯍꯟꯕꯤ ꯉꯁꯥꯏ ꯃꯈꯩ ꯇꯨꯃꯤꯟꯅ ꯌꯦꯡꯗꯨꯅ ꯂꯩꯔꯝꯕꯗꯨ ꯉꯝꯂꯛꯇ꯭ꯔꯦ. ꯃꯆꯥ ꯁꯣꯛꯂꯛꯂꯕꯗ ꯁꯨꯃꯥꯡ ꯑꯗꯨꯗ ꯁꯥꯎꯅ ꯀꯨꯝꯊꯔꯛꯇꯨꯅ ꯀꯦꯇꯨꯀꯤꯒꯤ ꯃꯃꯥꯡ ꯑꯗꯨꯗ ꯂꯦꯞꯇꯨꯅ ꯀꯔꯤꯅꯣ ꯇꯧꯔꯤꯕꯁꯤꯕꯣ? ꯑꯩꯒꯤ ꯏꯆꯥꯅ ꯀꯔꯤ ꯂꯥꯟꯗꯅ ꯈꯨꯄꯥꯛꯅꯒ ꯊꯥꯕꯤꯔꯤꯕꯗꯨꯕꯣ? ꯑꯍꯟꯕꯤ ꯅꯆꯥꯁꯤ ꯋꯥꯔꯧ. ꯑꯩꯅ ꯍꯥꯟꯅ ꯍꯥꯏꯈ꯭ꯔꯕ ꯅꯠꯇ꯭ꯔꯣ ꯏꯆꯥꯅꯨꯄꯤꯁꯦ ꯂꯥꯏꯔꯕ ꯅꯈꯣꯏꯒꯤ ꯏꯃꯨꯡꯗꯗꯤ ꯏꯆꯥꯁꯤ ꯊꯥꯖꯔꯣꯏ ꯍꯥꯏꯗꯅ? ꯏꯆꯦ, ꯋꯥ ꯉꯥꯡꯕꯗ ꯈꯔ ꯈꯟꯊꯔꯒ ꯉꯥꯡꯍꯟꯅꯤꯡꯉꯤ. ꯑꯩꯈꯣꯏꯕꯨ ꯏꯆꯦ ꯍꯣꯏꯗ ꯂꯥꯛꯇꯨꯅ ꯅꯆꯥꯁꯦ ꯏꯃꯧ ꯑꯣꯏꯖꯔꯒꯦ ꯍꯥꯏꯗꯅ ꯍꯥꯏꯖꯔꯔꯕ꯭ꯔꯥ?